Kung lain thok sana may pai bungo asa chatta punong ki mapu oibiriba nahak na khangdaba ngamdaba udaba amata leite do ngasi haiba porau nungja asida karisu khangjadraba tolaba nasa oiba ikhoina nahaki khoya khada khurumjari nahakti ngakpi sembibagi mapuni nacha oiba ikhoina lamkhiba langjakhiba kaya leirabasu apangba nasani khanduna ngakpiyo nacha oiba ikhoina tunglam chatkidamakta tawjaruba hotnajaruba khudingda thongna pangal hapiduna afa yaifabata oihanbiyo haina khurumjari ase tarang lai pau oina ipung loina ba apopana salayan sidaba hairaki aihak ipung loina ba apopa aihak asina sanamahi oina pokani nahaki nasa oina haidana hairam bagi matung ina tarang lai pau ro pibe matung na mahaki macha mi phangjakhi bani haibadi mahaki sayo langon na tani ipung loina ba apopa ngakani kai su khena ba leite haibani khonja thamjani che aduna ipung loina ba apopa khurumba matamda salayan sidaba oirabasu adagi akogi ibudau pakhang ba konjin tukthaba bu oirabasu natragana ipung loina ba apopa ama haira khangnai ba mahak masamaku oirabasu khurumba akoi kaisu kai blaite mahaki haksang ni mahaki sayo langon ngaktani haibse akoi khangminare ko aduna ipung loina ba apopa sida akoi kaisu yena gumsi kana gumbana ipung loina ba apopa haibasi lai ama oina lali mahaku religion ama oina ipung loina ba apopa gi oina adagi sanamahi na lining ama oina adai pakhang ba lining haidan sumaina ahum thuyaga na mayamna lana sandok leiko adubu masi akoina khangmina ba yabadi makhoi sa ama khaktani ipung loina ba pokpo bulat kera pakhang ba bulat kera pakhang ba di macha ni ko aduga pakhang ba de akoina religion haina de leite pakhang ba di aseng ba di ani subda sanami religion haigera masi kaisu khena ba leite sanami religion masamang se ipung loina ba masamang ni salayan sidaba masamang ni kaisu khena ba leite haijabani auga akoina ngasi sanami religion sanami lining haina la le kai maram gi no haibda koi mamang do thamjakre sanami haibase kai no haibase ipung loina ba apokpaga akoi mioi baga haktheng na laimina khideba wari do salayan sidaba ga su mioi ba khoi ga haktheng na laimina khide adubu sanamahi ipa ibungo mahakadi akoi gadi haktheng na laimina khi haibadi mahak masamang na salayan sidaba gi mi na hada yenga magi mamita tariba mami do yenga maduda mioi ba mitai haiba kanglup furup ase masi semba hauki haidana madudagi mitai haiba mi haiba sibanai ba mioi ba se masi haudorak aduna mioi baga hek nangna laiminai ba lai adu mahak masamak tu oina akoina tawbimal khangbo oina ma bo akoina lasabani aduna ipung loina ba oisanu sanamai laining bo oisanu sanamai paibungo oisanu maida khena ba kaisu leite adu ngasi de akoi mayam punong na yanar matuna sanamai laining haidana akoi ngasi di khangnare aduna sanamai laining sida akoi satminarasi ko aduna masida yengba yabase akoina ipung loina ba apokpa khurumba gi matang sida akoina yengba yabase apokpa haibadi akoi bu poiba haibaduni ko masida akoina apokpa khurumba haise auna akoi bu pokpari kanano pakhang bana poi haibse yare pakhang je kanana semono hairi sanamahi ji kana gi yathang matung ina sanamahi na semono haide salayan sida gi yathang matung na semkhibani adu tadi salayan sida basina amuka sanamahi gi mapane ba aruga semi ba mahak ase pakhang bai jumu haidi hierarchy yengba yae ba ko mathang manau yengba yae quite first lei du se kanano ipung loina ba apokpa mathang da salayan sida ba bi sida bi mathang da sanamahi mathang da pakhang bai matung da ngasi gi salai tare mangang luang kuman angom moirang khangan ma bi salai lai sang tempo sumaina loina lakpani adu mathang da mangang gi matungina tunga ba jumnak sagi kaya ma leikre sumaina tam lakpani ko aduna apokpa mahakbu khurumi je kena kana mahak na khoi bu pokpi dem ta mahak tawbi ma khangbo utpi ba mahak bu akoina akoi bu pokpi ba sembi sabi bani haidona mangon da khoi no luksaba mangon da haira khara ngamjaba kachaba madu tawbu matam da akoi da ana ba kaya ma le sumadu ko e adagi apha ya ka da oi haidana tawe adubu masigi matang sida khuna yengba yabase aigi naula myam ban ju thambiram godo male haibidi haiba apokpa che khuna khurma matam da kari sange haibe akoina kana na tawba yage haibe akoi gi piba hai ko piba se kanano hagadi suppose akoina
ꯑꯊꯣꯛꯄꯝ ꯍꯥꯏꯔꯁꯤ ꯑꯊꯣꯛꯄꯝ ꯂꯩꯔꯤꯕ ꯁꯥꯒꯩ ꯌꯨꯝꯅꯥꯛ ꯑꯁꯤꯒꯤ ꯄꯤꯕꯥ ꯑꯃ ꯑꯣꯏꯒꯅꯦꯕ ꯍꯥꯏꯕ ꯄꯤꯕꯥ ꯑꯁꯤ ꯅꯨꯄꯤ ꯊꯤꯕ ꯇꯥꯔꯒꯗꯤ ꯅꯨꯄꯤ ꯑꯗꯣ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯂꯨꯈ꯭ꯔꯥ ꯅꯨꯄꯤ ꯂꯧꯔꯣꯏꯗꯧꯕ ꯑꯗꯩ ꯌꯦꯛ ꯊꯣꯛꯄ ꯅꯨꯄꯤ ꯂꯧꯔꯣꯏꯗꯧꯕ ꯃꯁꯥꯗ ꯂꯥꯏꯊꯨꯡ ꯆꯦꯜꯂꯣꯏꯗꯕ ꯑꯁꯤꯒꯨꯝꯕ ꯑꯐꯕꯇꯅ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯣꯏꯔꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯣꯏꯒꯅꯤ ꯀꯣ ꯑꯁꯤꯒꯨꯝꯕ ꯃꯥꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯀꯌꯥ ꯑꯃ ꯂꯩꯀꯣ ꯑꯄꯣꯛꯄ ꯈꯨꯔꯨꯝꯗ ꯁꯥꯒꯩꯒꯤ ꯏꯁꯤꯡ ꯂꯧꯕꯗ ꯃꯥꯒꯤ ꯂꯧꯐꯝ ꯀꯣ ꯂꯧꯐꯝꯗꯒꯤ ꯂꯧꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯊꯣꯛꯂꯕꯗꯤ ꯀꯪꯂꯥꯒꯤ ꯅꯨꯡꯁꯦꯡ ꯏꯀꯣꯟꯗꯒꯤ ꯅꯠꯇ꯭ꯔꯒ ꯇꯨꯔꯦꯟꯗꯒꯤ ꯁꯣꯛꯄ ꯌꯥꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯏꯁꯤꯡ ꯆꯪꯉꯦꯕ ꯑꯩꯈꯣꯏꯅ ꯑꯄꯣꯛꯄ ꯈꯨꯔꯨꯝꯕ ꯃꯇꯝꯗ ꯍꯥꯏꯕ ꯏꯁꯤꯡ ꯑꯗꯣ ꯑꯩꯅ ꯂꯩ ꯃꯐꯝꯗꯨꯗꯒꯤ ꯈꯨꯗꯣꯡꯆꯥꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯇꯨꯔꯦꯟꯗꯒꯤ ꯑꯣꯏꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯕ ꯀꯪꯂꯥ ꯃꯅꯨꯡꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯦꯡ ꯄꯨꯈ꯭ꯔꯤ ꯏꯀꯣꯟ ꯍꯥꯏꯕꯗꯤ ꯄꯨꯈ꯭ꯔꯤ ꯍꯥꯏꯕꯅꯤꯀꯣ ꯄꯨꯈ꯭ꯔꯤꯁꯦ ꯑꯩꯈꯣꯏ ꯂꯣꯟ ꯅꯠꯇꯦ ꯀꯣ ꯍꯥꯏꯕꯗꯤ ꯏꯀꯣꯟ ꯍꯥꯏꯕꯗꯤ ꯃꯁꯤꯗ ꯏꯀꯣꯟ ꯄ꯭ꯂꯁ ꯀꯣꯟ ꯁꯤ ꯂꯦꯕꯦꯜ ꯑꯅꯤꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯅ ꯃꯍꯨꯠ ꯁꯤꯜꯂꯤꯁꯦ ꯏꯁꯤꯡꯗꯨꯕꯨꯅꯤ ꯀꯣꯟ ꯍꯥꯏꯕꯅ ꯃꯐꯝ ꯀꯣ ꯏꯁꯤꯡꯒꯤ ꯃꯐꯝ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯏꯀꯣꯟ ꯍꯥꯏꯕꯗꯤ ꯄꯨꯈ꯭ꯔꯤꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯂꯣꯟꯗ ꯍꯥꯏꯔꯒꯅ ꯍꯥꯏꯕ ꯅꯨꯡꯁꯦꯡ ꯄꯨꯈ꯭ꯔꯤ ꯅꯨꯡꯁꯦꯡ ꯏꯀꯣꯟꯗꯨꯗꯤ ꯏꯁꯤꯡꯗ ꯂꯧꯔꯒ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯄ ꯌꯥꯏ ꯌꯦꯛ ꯁꯂꯥꯏ 8 ꯄꯣꯛꯄꯗꯤ ꯅꯣꯡꯃꯇꯗ ꯄꯣꯛꯄꯅꯤ ꯃꯇꯝ ꯄꯨꯡꯐꯝ ꯈꯦꯟꯅꯕꯗꯤ ꯊꯥ 19 ꯇꯣꯉꯥꯟꯅ ꯁꯣꯛꯄ ꯇꯣꯉꯥꯟꯅ ꯄꯣꯛꯄ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯃꯉꯥꯡ ꯂꯨꯋꯥꯡ ꯈꯨꯃꯟ ꯑꯉꯣꯝ ꯃꯣꯏꯔꯥꯡ ꯈꯥꯡꯉꯥꯟꯕꯝꯗꯤ ꯁꯂꯥꯏ ꯂꯩꯁꯥꯡꯊꯦꯝ 8ꯁꯤ ꯅꯣꯡꯃꯇꯗ ꯄꯣꯛꯈꯤꯅꯤ ꯍꯥꯏꯕ ꯀꯣ ꯁꯤꯅꯤꯀꯣ ꯑꯗꯒꯤ ꯌꯦꯛ ꯂꯧꯕ ꯇꯨꯃꯜ ꯂꯧꯕ ꯂꯥꯏꯊꯨꯡ ꯊꯨꯡꯕ ꯉꯥꯎꯔꯕ ꯐꯩꯔꯕ ꯄꯤꯕꯥꯗꯤ ꯂꯥꯏꯊꯧ ꯇꯧꯕ ꯌꯥꯗꯦ ꯂꯥꯏꯊꯧ ꯍꯥꯏꯕꯗꯤ ꯃꯍꯥꯛꯄꯨ ꯊꯧꯅꯤꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯁꯦ ꯃꯁꯤꯗ ꯃꯥꯅ ꯄꯥꯡꯊꯣꯛꯄ ꯌꯥꯗꯦꯀꯣ ꯃꯁꯥꯅ ꯈꯪꯅ ꯄꯤꯕꯥ ꯍꯥꯏꯗꯣꯛꯀꯗꯧꯕꯅꯤ ꯉꯝꯊꯪ ꯄꯤꯕꯥꯅ ꯇꯧꯒꯅꯤ ꯍꯥꯏꯗꯤ ꯃꯍꯥꯛꯀꯤ ꯉꯝꯊꯪꯗ ꯂꯩꯕ ꯅꯨꯄꯥ ꯄꯤꯕꯥ ꯑꯃꯅ ꯃꯊꯧ ꯇꯧꯒꯅꯤ ꯃꯥꯅ ꯄꯤꯕꯥ ꯑꯣꯏꯔꯦꯅ ꯃꯍꯥꯛꯅ ꯑꯁꯤꯒꯨꯝꯕ ꯂꯥꯏꯊꯨꯡ ꯊꯨꯡꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯕ ꯉꯥꯎ ꯐꯩꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯕ ꯇꯨꯃꯜ ꯂꯧꯕ ꯍꯥꯏꯕꯗꯤ ꯂꯨꯈ꯭ꯔꯥꯒꯨꯝꯕꯀꯣ ꯅꯨꯄꯥ ꯑꯃꯗ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯜꯂꯒ ꯑꯗꯨ ꯑꯃꯨꯛꯀ ꯃꯥꯅ ꯍꯟꯖꯟꯅ ꯂꯧꯕ ꯁꯤꯒꯨꯝꯕ ꯑꯣꯏꯔꯣꯏꯗꯕ ꯌꯦꯛ ꯂꯧꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥ ꯄꯤꯕꯥ ꯑꯁꯤꯅ ꯑꯣꯏꯒꯅꯤ ꯁꯤꯗ ꯄꯤꯕꯥ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯑꯩꯈꯣꯏꯁꯦ ꯈꯪꯃꯤꯟꯅꯕ ꯌꯥꯕꯁꯦ ꯁꯥꯒꯩꯗꯨꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯄꯤꯕꯥꯅ ꯈꯜꯂꯤ ꯑꯊꯣꯛꯄꯝꯅ ꯑꯊꯣꯛꯄꯝꯒꯤ ꯄꯤꯕꯥ ꯅꯨꯄꯥ ꯑꯃ ꯑꯅꯤ ꯁꯨꯗꯦꯀꯣ ꯑꯗꯒꯤ ꯑꯇꯣꯞꯄ ꯁꯥꯒꯩꯁꯨ ꯃꯥꯒꯤ ꯄꯤꯕꯥꯅ ꯇꯣꯉꯥꯟ ꯂꯩꯖꯒꯅꯤ ꯑꯗꯨꯅ ꯄꯤꯕꯥꯁꯤꯡ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯑꯆꯨꯝꯕꯇ ꯉꯥꯡꯕ ꯑꯐꯕꯗ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯂꯧꯏ ꯃꯍꯥꯛ ꯑꯗꯨꯅ ꯍꯥꯏꯕ ꯑꯄꯣꯛꯄ ꯈꯨꯔꯨꯝꯕꯒꯤ ꯊꯧꯁꯦ ꯃꯍꯥꯛꯅ ꯄꯨꯒꯅꯤ ꯁꯤꯃ ꯑꯩꯈꯣꯏ ꯑꯄꯣꯛꯄ ꯈꯨꯔꯨꯝꯕꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯈ꯭ꯔꯦꯀꯣ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯅ ꯃꯃꯥꯡꯗ ꯊꯝꯖꯔꯝꯕ ꯑꯩꯈꯣꯏꯒꯤ ꯌꯦꯛ ꯁꯂꯥꯏ ꯍꯧꯔꯛꯈꯤꯕꯀꯣ ꯑꯩꯈꯣꯏ ꯌꯦꯛ ꯁꯂꯥꯏ ꯍꯧꯔꯛꯄꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯊꯝꯖꯈ꯭ꯔꯦ ꯌꯦꯛ ꯁꯂꯥꯏ ꯀꯃꯥꯏꯅ ꯍꯧꯔꯛꯏ ꯀꯃꯥꯏꯅ ꯄꯣꯛꯂꯛꯏ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯊꯝꯈ꯭ꯔꯦ ꯑꯗꯣ ꯌꯦꯛ ꯁꯂꯥꯏꯁꯦ ꯄꯣꯛꯂꯛꯑ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯌꯦꯛ ꯂꯧꯕ ꯌꯥꯗꯦ ꯀꯥꯏꯅ ꯍꯥꯏꯕꯁꯤ ꯃꯇꯥꯡꯗ ꯑꯩ ꯈꯤꯇꯪ ꯊꯝꯖꯍꯧꯒꯦ ꯌꯦꯛ ꯂꯧꯕ ꯌꯥꯗ꯭ꯔꯤꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯁꯤꯗ ꯑꯩ ꯍꯥꯏꯖꯒꯦꯀꯣ ꯌꯦꯛ ꯁꯂꯥꯏ ꯇꯤꯟꯅꯕ ꯃꯁꯦꯟ ꯂꯧꯅꯕ ꯌꯥꯗꯦ ꯂꯧꯅꯔꯕꯗꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯗꯦ ꯃꯤꯔꯨꯞ ꯂꯥꯏꯔꯨꯞ ꯄꯨꯝꯅꯃꯛꯀꯁꯨ ꯌꯦꯛꯅꯩ ꯃꯤꯒꯤ ꯃꯔꯨꯞ ꯂꯥꯏꯒꯤꯅ ꯂꯥꯏꯔꯨꯞ ꯂꯥꯏ ꯄꯨꯝꯅꯃꯛꯀꯤꯁꯨ ꯃꯤ ꯄꯨꯝꯅꯃꯛꯀꯤꯁꯨ ꯌꯦꯛꯅꯕ ꯑꯣꯏꯒꯅꯤ ꯌꯦꯛ ꯂꯧꯕ ꯇꯥꯔꯒꯗꯤ ꯃꯄꯨꯟꯁꯤꯗ ꯃꯧꯅꯕ ꯍꯥꯏꯕꯗꯤ ꯐꯠꯇꯕ ꯑꯣꯏꯒꯅꯤ ꯃꯥꯒꯤ ꯁꯂꯥꯏ ꯄꯨꯝꯅꯃꯛꯄꯨꯁꯨ ꯌꯦꯛꯅꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯃꯉꯥꯡꯅꯤ ꯈꯜꯂꯁꯤ ꯑꯩꯒꯤ ꯃꯉꯥꯡꯗ ꯂꯩꯕ ꯁꯥꯒꯩ ꯄꯨꯝꯅꯃꯛ ꯑꯗꯨꯒ ꯑꯩꯒꯁꯨ ꯌꯦꯛꯅꯕ ꯑꯣꯏꯒꯅꯤ ꯑꯩꯅ ꯌꯦꯛ ꯂꯧꯔꯨꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯏꯒꯤ ꯁꯨꯊꯥꯡ 8ꯂꯛꯇ ꯁꯥꯒꯩ ꯃꯨꯠꯂꯤ ꯑꯩꯅ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯖꯔꯕꯗ ꯑꯩꯅ ꯌꯦꯛ ꯊꯣꯛꯄ ꯅꯨꯄꯤ ꯑꯃ ꯂꯧꯔꯦꯅ ꯈꯜꯂꯁꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯉꯁꯤꯗꯩꯅ ꯑꯩꯒꯤ ꯏꯆꯥ ꯁꯨꯊꯥꯡ ꯅꯥꯎꯊꯥꯡ ꯀꯌꯥ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ 8ꯂꯛ ꯁꯨꯕ ꯖꯦꯅꯦꯔꯦꯁꯟꯗꯣ ꯃꯗꯨꯗ ꯑꯩꯈꯣꯏ ꯁꯥꯒꯩꯁꯦ ꯇꯨꯝꯅ ꯃꯨꯠꯄ ꯑꯣꯏꯒꯅꯤ ꯀꯣ ꯃꯁꯤ ꯄꯨꯌꯥꯅ ꯏꯔꯝꯕꯅꯤ ꯄꯨꯌꯥꯗ ꯍꯥꯏꯔꯝꯕꯅꯤ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧꯒꯤꯁꯨ ꯑꯃꯥꯡꯕ ꯑꯣꯏ ꯅꯤꯡꯊꯧ ꯄꯥꯜꯂꯝꯃꯦ ꯃꯇꯝꯗꯨꯗ ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯄꯥꯟꯗ꯭ꯔꯦ ꯍꯧꯖꯤꯛꯅ ꯁꯔꯀꯥꯔ ꯂꯩꯉꯥꯛ ꯑꯣꯏꯅ ꯂꯥꯛꯑꯦꯀꯣ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯗꯨꯒꯤ ꯃꯃꯥꯡꯗ ꯅꯤꯡꯊꯧꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯆꯠꯊꯔꯕ ꯍꯥꯏꯕꯗꯤ ꯌꯦꯛ ꯊꯣꯛꯄ ꯅꯨꯄꯤꯒ ꯂꯧ ꯈꯣꯠꯇꯅ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯂꯩꯕꯥꯛ ꯄꯨꯝꯅꯃꯛꯁꯨ ꯑꯃꯥꯡꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯌꯦꯛ ꯂꯧꯅꯕ ꯑꯁꯤꯗ ꯌꯦꯛꯅꯕ ꯑꯣꯏ ꯍꯥꯏꯔꯤꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯌꯦꯛ ꯂꯧꯅꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯈꯪꯃꯤꯟꯅꯕ ꯌꯥꯕ ꯈꯔ ꯂꯩ ꯁꯥꯏꯂꯨꯛ ꯇꯤꯟꯅꯕ ꯍꯥꯏ ꯀꯣ ꯃꯌꯥꯝ ꯇꯥꯕꯤꯔꯝꯒꯅꯤ ꯈꯜꯂꯤ ꯁꯥꯏꯂꯨꯛ ꯇꯤꯟꯅꯕꯁꯨ ꯂꯧꯅꯕ ꯌꯥꯗꯦ ꯁꯥꯏꯂꯨꯛ ꯇꯤꯟꯅꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯑꯝꯇꯪ ꯈꯪꯃꯤꯟꯅꯁꯤ ꯃꯄꯥꯗꯤ ꯇꯤꯟꯅꯗꯕ ꯃꯃꯥꯗꯤ ꯇꯤꯟꯅꯕ ꯅꯨꯄꯥ ꯅꯨꯄꯤ ꯂꯧꯅ ꯂꯩꯔꯝꯕꯗꯤ ꯃꯧꯅꯕ ꯑꯣꯏ ꯃꯧꯅꯕ ꯍꯥꯏꯕꯗꯤ ꯐꯠꯇꯕ ꯑꯣꯏ ꯁꯥꯏꯂꯨꯛ ꯇꯤꯟꯅꯕ ꯀꯧꯏ ꯃꯁꯤꯕꯨ ꯍꯥꯏꯕꯗꯤ ꯃꯄꯥꯗꯤ ꯇꯤꯟꯅꯗꯕ ꯅꯨꯄꯤ ꯑꯃꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯜꯂꯝꯃꯦ ꯃꯥꯅ ꯑꯉꯥꯡ ꯈꯔ ꯊꯝꯃꯝꯃꯦ ꯅꯨꯄꯤꯁꯤꯅ ꯍꯥꯏꯕ ꯅꯨꯄꯥꯁꯦ ꯀꯥꯏꯅꯔꯦ ꯑꯉꯥꯡꯗꯨꯗꯤ ꯂꯩꯍꯧꯔꯦ ꯍꯥꯏꯕ ꯅꯨꯄꯤꯁꯤꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯃꯌꯨꯝ ꯄꯥꯜꯂꯦ ꯃꯗꯨꯗ ꯑꯉꯥꯡ ꯂꯩꯔꯦ ꯑꯗꯨ ꯑꯉꯥꯡ ꯑꯅꯤꯗꯨꯗꯤ ꯃꯃꯥꯗꯤ ꯑꯃꯈꯛꯇ ꯑꯣꯏꯗꯣꯏꯅꯤ ꯃꯄꯥꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯏꯇꯥꯔꯁꯨ ꯃꯣꯏ ꯑꯅꯤꯁꯤ ꯂꯧꯅ ꯂꯩꯅꯕ ꯌꯥꯗꯦ ꯁꯤ ꯁꯥꯏꯂꯨꯛ ꯇꯤꯟꯅꯕ ꯀꯧꯏ ꯀꯣ ꯄꯦꯂꯣꯟ ꯇꯤꯟꯅꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯄꯦꯂꯣꯟ ꯇꯤꯟꯅꯕꯁꯤꯅ ꯀꯩꯅꯣ ꯃꯃꯥꯕꯨ ꯄꯣꯛꯂꯤꯕꯤ ꯃꯕꯦꯟꯒꯤ ꯌꯨꯝꯅꯥꯛꯀꯤ ꯆꯅꯨ ꯂꯧꯅ ꯐꯗꯦ ꯄꯦꯂꯣꯟ ꯇꯤꯟꯅꯕ ꯀꯧꯏ ꯍꯥꯏꯕꯗꯤ ꯃꯃꯥꯒꯤ ꯄꯣꯛꯂꯤꯕ ꯃꯕꯦꯟ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯏꯃꯥ ꯄꯣꯛꯂꯤꯕ ꯑꯗꯨꯒꯤ ꯏꯕꯦꯟꯗꯣ ꯃꯣꯏꯒꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩꯒꯤ ꯆꯅꯨ ꯑꯃ
ꯑꯩꯅ ꯂꯧꯕ ꯌꯥꯗꯦꯕ ꯃꯗꯨꯁꯨ ꯑꯩꯈꯣꯏꯅ ꯌꯦꯛ ꯊꯣꯛꯀꯗꯣꯔꯤꯅꯦꯕ ꯃꯗꯨ ꯊꯣꯛꯏꯕ ꯌꯦꯛꯇꯨꯅ ꯄꯦꯂꯣꯟ ꯄꯤꯅꯕ ꯍꯥꯏ ꯀꯧꯋꯦꯕꯀꯣ ꯃꯁꯤ ꯑꯩꯈꯣꯏꯅ ꯂꯧꯅ ꯂꯩꯅꯕ ꯌꯥꯗꯦ ꯁꯤꯃ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ ꯌꯦꯛ ꯁꯂꯥꯏ ꯍꯣꯡꯕꯗꯤ ꯃꯃꯥ ꯃꯄꯥ ꯍꯥꯠꯄꯒꯤ ꯂꯪꯖꯕ ꯑꯣꯏ ꯌꯦꯛ ꯁꯂꯥꯏ ꯍꯣꯡꯕ ꯂꯩꯀꯣ ꯑꯍꯟ ꯃꯁꯦꯝ ꯈꯟꯅꯔꯀꯥꯟꯗ ꯍꯧꯖꯤꯛꯇꯤ ꯏꯈꯟ ꯈꯟꯅꯗ꯭ꯔꯕꯅꯤ ꯅꯍꯥ ꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯃꯣꯗꯔꯟ ꯂꯣꯟꯗ ꯈꯔ ꯆꯪꯁꯤꯜꯂꯛꯇꯅ ꯌꯦꯛꯄꯨ ꯊꯣꯛꯇ꯭ꯔꯒꯗꯤ ꯌꯥꯔꯦ ꯍꯥꯏꯗꯅ ꯌꯦꯠꯅꯕ ꯀꯌꯥ ꯑꯃ ꯂꯩꯔꯁꯨ ꯑꯐꯕꯗꯨ ꯑꯣꯏꯁꯤ ꯃꯌꯥꯝꯅ ꯌꯥꯅꯕꯗꯨ ꯑꯣꯏꯁꯤ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯈꯔ ꯑꯃꯗꯤ ꯂꯩ ꯃꯗꯨꯕꯨ ꯃꯌꯥꯝꯅ ꯌꯥꯅꯔꯁꯨ ꯑꯩꯗꯤ ꯌꯥꯔꯣꯏ ꯑꯩꯗꯤ ꯈꯪꯗ꯭ꯔꯤꯐꯥꯎ ꯀꯩꯅꯣ ꯇꯧꯒꯅꯤ ꯑꯩꯗꯤ ꯑꯩꯅ ꯆꯠꯅꯤꯡꯕ ꯌꯦꯛ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯃ ꯂꯧꯅꯕ ꯂꯩꯕ ꯑꯩ ꯈꯨꯃꯟ ꯑꯣꯏꯔꯦꯅ ꯈꯜꯂꯁꯤ ꯈꯨꯃꯟꯁꯦ ꯑꯩ ꯄꯥꯝꯗꯦ ꯃꯁꯤ ꯌꯦꯠꯅ ꯈꯣꯠꯅꯕ ꯑꯣꯏ ꯑꯗꯨꯅ ꯑꯩ ꯃꯉꯥꯡꯗ ꯆꯠꯆꯒꯦ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯌꯦꯛ ꯁꯂꯥꯏꯗ ꯆꯤꯡꯖꯒꯦ ꯍꯥꯏꯕ ꯃꯤ ꯂꯩꯌꯦꯕꯀꯣ ꯁꯨꯃꯥꯏꯅ ꯑꯍꯜ ꯃꯌꯥꯝ ꯑꯃ ꯊꯥꯏꯅꯒꯤ ꯑꯍꯟꯁꯤꯡꯒꯤ ꯃꯔꯛꯇ ꯃꯁꯤ ꯎꯕ ꯐꯪꯉꯤ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯦ ꯃꯃꯥ ꯃꯄꯥ ꯍꯥꯠꯄꯒꯤ ꯂꯪꯖꯕ ꯐꯪꯉꯦꯕ ꯃꯃꯥ ꯃꯄꯥ ꯍꯥꯠꯄꯒꯤ ꯄꯥꯞꯇꯣ ꯃꯥꯅ ꯄꯨꯒꯅꯦꯕ ꯃꯁꯤ ꯇꯧꯍꯩꯗꯦꯀꯣ ꯁꯥꯒꯩ ꯃꯌꯦꯡ ꯇꯥꯒꯅꯤ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧꯅ ꯌꯦꯛ ꯁꯂꯥꯏꯕꯨ ꯃꯤꯅꯝꯂꯕꯗꯤ ꯃꯥꯒꯤ ꯁꯥꯒꯩ ꯇꯨꯝꯅ ꯃꯥꯡꯉꯤ ꯃꯥꯒꯤ ꯁꯥꯒꯩꯗꯨꯃ ꯄꯨꯂꯞ ꯃꯥꯡꯒꯗꯣꯔꯤꯅꯤ ꯅꯤꯡꯊꯧꯒꯤ ꯁꯥꯒꯩ ꯍꯥꯏꯒꯗꯤ ꯅꯤꯡꯊꯦꯝꯆꯥ ꯀꯥꯡꯕꯨꯁꯤꯡꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯍꯥꯛꯅ ꯅꯤꯡꯊꯦꯝꯆꯥꯒꯤ ꯏꯃꯨꯡꯁꯤꯗ ꯄꯥꯜꯂꯤꯕ ꯅꯤꯡꯊꯧ ꯑꯃꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯁꯤ ꯌꯦꯛ ꯊꯣꯛꯄꯗꯒꯤ ꯂꯧꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯀꯩꯅꯣꯗꯨꯃ ꯄꯨꯂꯞ ꯃꯥꯡꯒꯅꯤ ꯍꯥꯏꯕꯅꯤꯀꯣ ꯁꯥꯒꯩ ꯇꯨꯝꯅ ꯍꯧꯔꯛꯉꯩꯗꯒꯤ ꯌꯦꯛ ꯁꯂꯥꯏꯕꯨ ꯈꯥꯡꯉꯨꯊꯛꯇ ꯂꯝꯂꯥꯜꯂꯨꯔꯕꯗꯤ ꯂꯩꯄꯥꯛ ꯈꯪꯅ ꯑꯃꯨꯛ ꯍꯟꯖꯤꯟꯒꯗꯕꯅꯤ ꯃꯗꯨꯅ ꯂꯩꯄꯥꯛ ꯁꯦꯝꯃꯤ ꯍꯥꯏꯕꯗꯤ ꯃꯥꯅ ꯂꯥꯜꯂꯨꯔꯦ ꯈꯜꯂꯁꯤ ꯂꯥꯜꯂꯕꯗꯣ ꯈꯪꯉꯛꯂꯕ ꯃꯤꯀꯨꯞꯇ ꯑꯩ ꯌꯦꯛꯇꯣ ꯂꯝꯂꯥꯜꯂꯨꯔꯦ ꯍꯥꯏꯕꯗꯤ ꯌꯦꯛꯇꯨ ꯑꯣꯟꯊꯣꯛꯎꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯌꯦꯛꯇꯣ ꯅꯠꯇ꯭ꯔꯦ ꯑꯩꯒꯤ ꯑꯁꯦꯡꯕ ꯌꯦꯛꯇꯤ ꯃꯁꯤꯅꯤ ꯍꯥꯏꯗꯅ ꯃꯌꯥꯝ ꯄꯨꯡꯖꯥꯎ ꯊꯤꯟꯗꯅ ꯂꯥꯏ ꯑꯍꯜ ꯂꯃꯟ ꯃꯥꯏꯆꯧ ꯃꯥꯏꯅꯧ ꯀꯌꯥ ꯑꯃ ꯄꯨꯟꯗꯅ ꯃꯌꯥꯝ ꯈꯟꯅ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯇꯤꯟꯅꯔꯕ ꯃꯇꯨꯡꯗ ꯍꯥꯟꯅꯒꯤꯗꯨꯗ ꯍꯟꯖꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯂꯩꯕꯥꯛ ꯁꯦꯝꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯤ ꯅꯤꯡꯊꯧ ꯑꯃꯨꯛ ꯍꯟꯅ ꯄꯥꯟꯅ ꯂꯤꯡꯅ ꯂꯩꯕ ꯉꯝꯒꯅꯤ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯐꯠꯇꯕ ꯑꯣꯏꯒꯅꯤ ꯀꯣ ꯑꯗꯨꯅ ꯂꯩꯄꯥꯛ ꯀꯜꯂꯤ ꯂꯩꯄꯥꯛꯇꯣ ꯀꯟꯕ ꯉꯝꯃꯦ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯉꯤ ꯌꯥꯏꯐ ꯃꯔꯥꯡ ꯀꯥꯏ ꯀꯣ ꯁꯨꯃꯥꯏꯅ ꯑꯐꯕ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯌꯦꯛ ꯁꯂꯥꯏ ꯂꯧꯕꯁꯦ ꯇꯉꯥꯏ ꯐꯗꯅ ꯃꯁꯤꯗ ꯍꯥꯏꯔꯤꯕꯁꯦ ꯁꯨꯡꯐꯠ ꯐꯠꯇ꯭ꯔꯦ ꯍꯥꯏꯕꯅꯤꯀꯣ ꯌꯦꯛ ꯂꯧꯕꯁꯦ ꯑꯗꯨꯅ ꯌꯦꯛꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯅꯧꯕ ꯍꯥꯟꯅ ꯂꯥꯛꯈꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯁꯨ ꯁꯂꯥꯏ ꯇꯔꯦꯠ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯁꯂꯥꯏ ꯇꯔꯦꯠ ꯃꯉꯥꯡ ꯂꯨꯋꯥꯡ ꯈꯨꯃꯟ ꯑꯉꯣꯝ ꯃꯣꯏꯔꯥꯡ ꯈꯥ ꯉꯥꯟꯕꯝꯒꯤ ꯁꯂꯥꯏ ꯂꯩꯁꯥꯡꯊꯦꯝꯗ ꯂꯩꯕ ꯃꯉꯥꯡꯗꯁꯨ ꯃꯉꯥꯡꯗ ꯁꯥꯒꯩ ꯌꯨꯝꯅꯥꯛ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯌꯨꯝꯅꯥꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯉꯥꯡꯒꯤ ꯌꯨꯝꯅꯥꯛꯁꯤꯡꯗꯨꯗ ꯃꯣꯏ ꯃꯁꯦꯟ ꯂꯧꯅꯕ ꯌꯥꯗꯦ ꯍꯥꯏꯕꯅꯤ ꯃꯗꯨꯗ ꯂꯧꯅꯕ ꯌꯥꯗꯕ ꯑꯗꯨꯕꯨꯅꯤ ꯌꯦꯛꯄ ꯍꯥꯏꯁꯦ ꯌꯦꯛꯅꯕ ꯍꯥꯏꯕꯗꯤ ꯌꯦꯛꯅꯕ ꯑꯦꯅꯤꯃꯤꯒ ꯍꯥꯏꯕꯗꯣ ꯑꯃꯔꯣꯝꯗꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯃꯣꯏ ꯑꯅꯤꯗꯨ ꯌꯦꯛꯅꯕ ꯑꯣꯏꯒꯅꯤ ꯆꯥꯔꯧ ꯃꯧꯔꯧꯅꯕ ꯐꯠꯇꯦ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯅ ꯁꯂꯥꯏ ꯇꯔꯦꯠ ꯂꯩꯕ ꯇꯥꯔꯗꯤ ꯌꯦꯛ ꯇꯔꯦꯠ ꯂꯩꯒꯅꯤ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯕ ꯌꯥꯕꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯈꯟꯅ ꯅꯩꯅꯕ ꯌꯥꯕꯁꯦ ꯌꯦꯛ ꯇꯔꯦꯠꯀꯤ ꯃꯇꯨꯡ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯃꯇꯨꯡꯗ ꯁꯂꯥꯏ ꯑꯃꯗ ꯀꯔꯝ ꯀꯔꯝꯕ ꯌꯨꯝꯅꯥꯛ ꯂꯩꯒꯥꯁꯦ ꯑꯩꯈꯣꯏ ꯅꯩꯅꯕ ꯌꯥꯏ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯌꯦꯛ 19ꯅ ꯑꯩꯈꯣꯏꯒꯤ ꯄꯨꯌꯥꯁꯦ ꯄꯥꯕꯅꯤ ꯃꯌꯦꯛ 19ꯅ ꯄꯥꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣই ꯌꯦꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯊꯣꯛꯀꯅꯤ ꯁꯂꯥꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯊꯣꯛꯀꯅꯤ ꯁꯥꯒꯩ ꯄꯨꯝꯅꯃꯛ ꯊꯣꯛꯀꯅꯤ ꯑꯗꯨꯒ ꯃꯌꯦꯛ 19ꯗꯤ ꯍꯦꯟꯗꯣꯛꯇꯅ ꯑꯇꯤꯌꯥꯒꯤ ꯃꯇꯨꯡꯗ ꯀꯣꯛ ꯁꯝ ꯂꯥꯏ ꯃꯤꯠ ꯄꯥ ꯅꯥ ꯆꯤꯟ ꯇꯤꯟ ꯈꯧ ꯉꯧ ꯊꯧ ꯋꯥ ꯌꯥꯡ ꯍꯨ ꯎꯟ ꯃꯤꯐꯝ ꯑꯇꯤꯌꯥ 19ꯁꯦ ꯁꯤꯗꯩ ꯍꯦꯟꯗꯣꯛꯈꯤꯗꯅ ꯒꯣꯛ ꯖꯝ ꯔꯥꯏꯕ ꯖꯤꯜ ꯗꯤꯟ ꯒꯧ ꯗꯧꯚꯝ ꯍꯥꯏꯕ ꯃꯥꯄꯟꯁꯦ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯛꯑꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯌꯦꯛꯁꯦ ꯊꯣꯛꯄ ꯉꯝꯃꯣꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯃꯇꯝꯗ ꯃꯗꯨ ꯑꯩꯈꯣꯏ ꯌꯦꯛ ꯑꯣꯏꯅ ꯂꯩꯔꯝꯗꯦ ꯒꯣꯛ ꯖꯝ ꯔꯥꯏꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯈꯪꯗꯦ ꯀꯣꯛ ꯁꯝ ꯂꯥꯏ ꯃꯤꯠ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯀꯣꯛꯅꯤ ꯁꯝꯅꯤ ꯍꯧꯔꯤꯕꯁꯤꯗꯤ ꯂꯥꯏꯕꯛꯅꯤ ꯃꯤꯠꯅꯤ ꯍꯥꯏꯕꯗꯨ ꯈꯪꯉꯤ ꯑꯗꯨꯅ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯏꯌꯦꯛꯇꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯀꯩꯅꯣꯁꯤꯡꯁꯦ ꯂꯣꯏ ꯄꯨꯊꯣꯛꯄ ꯉꯝꯒꯅꯦꯕ ꯌꯨꯝꯅꯥꯛ ꯁꯥꯒꯩꯁꯤꯡꯁꯦ ꯑꯗꯨꯅ ꯒꯣꯛ ꯖꯝ ꯔꯥꯏꯕ ꯃꯌꯦꯛ 19 ꯍꯦꯟꯕꯅ ꯑꯩꯈꯣꯏ ꯄꯨꯊꯣꯛꯄ ꯉꯝꯗꯦ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯁꯦꯝꯖꯤꯟ ꯁꯥꯖꯟꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯨ ꯃꯁꯤꯗ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯑꯦꯀꯣ ꯑꯗꯨꯅ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯍꯥꯏꯕꯗꯤ ꯀꯣꯛꯀꯤ ꯁꯔꯨꯛꯇ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯕꯁꯦ ꯀꯣ ꯀꯣꯡꯉꯆꯝ ꯀꯣꯡꯄꯝ ꯀꯣꯡꯄꯆꯝ ꯀꯣꯟꯁꯝ ꯀꯣꯂꯣꯝ ꯀꯣꯅꯣꯝ ꯀꯣꯡꯀꯝ ꯀꯣꯡꯆꯦꯡꯄꯝ ꯑꯗꯩ ꯀꯣꯟꯖꯦꯡꯕꯝꯒ ꯍꯥꯏꯕꯗꯨꯅꯤꯀꯣ ꯑꯗꯒꯤ ꯀꯣꯡꯈꯨꯋꯥꯝ ꯀꯣꯡꯈꯥꯝ ꯀꯣꯛꯄꯝ ꯀꯣꯏꯂꯦꯟꯆꯝ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯄꯥꯕꯗꯤ ꯉꯝꯃꯔꯣꯏ ꯆꯥꯎꯔꯥꯛꯄ ꯁꯨꯝ ꯊꯝꯕꯅꯤ ꯀꯣꯛꯀꯤ ꯁꯔꯨꯛꯇ ꯑꯗꯒꯤ ꯁꯝꯒꯤ ꯁꯔꯨꯛꯇ ꯀꯅꯥ ꯀꯅꯥ ꯂꯩ ꯁꯣꯌꯥꯝ ꯁꯣꯔꯥꯝ ꯁꯣꯔꯦꯜ ꯁꯪꯕꯝ ꯁꯣꯕꯥꯝ ꯁꯣꯌꯥꯝ ꯑꯗꯩ ꯁꯣꯔꯥꯏꯁꯝ ꯁꯣꯏꯕꯝ ꯄꯨꯈ꯭ꯔꯝꯕꯝ ꯑꯗꯒꯤ ꯁꯣꯝꯕꯦꯝ ꯑꯗꯩ ꯁꯤꯅꯥꯝ ꯁꯤꯡꯈꯥꯝ ꯁꯤꯡꯒꯥꯝ ꯁꯤꯡꯈꯔꯥꯝ ꯁꯤꯌꯥꯠꯄꯝ ꯁꯤꯈꯨꯔꯥꯝ ꯁꯨꯃꯥꯏꯅ ꯁꯤꯡꯈ꯭ꯋꯥꯝ ꯁꯥꯏꯈꯣꯝ ꯁꯥꯏꯔꯦꯝ ꯁꯥꯇꯣꯛꯄꯝ ꯑꯅ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯀꯣ ꯌꯨꯝꯅꯥꯛꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯈ꯭ꯔꯦ ꯂꯤꯁꯤꯡꯒꯤ ꯃꯊꯛꯇ ꯂꯩꯕꯅꯦ ꯑꯩꯈꯣই ꯌꯨꯝꯅꯥꯛꯁꯦ ꯑꯗꯨꯅ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯁꯤ ꯈꯪꯉ ꯃꯇꯨꯡꯗ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯍꯧꯔꯛꯄꯁꯦ ꯀꯃꯥꯏꯅ ꯍꯧꯔꯛꯈꯤ ꯍꯥꯏꯕꯗꯣ ꯈꯪꯃꯤꯟꯅꯕꯩ ꯃꯃꯥꯡꯗ ꯑꯩꯅ ꯈꯨꯗꯝ ꯄꯤꯖꯈꯤꯕꯗꯣ ꯀꯅꯥꯅꯣꯝꯇꯒꯤ ꯌꯨꯝꯅꯥꯛꯇ ꯍꯥꯏꯕꯤꯔꯛꯎꯅꯦ ꯍꯥꯏꯕ ꯌꯨꯝꯅꯥꯛꯁꯦ ꯀꯃꯥꯏꯅ ꯊꯣꯟꯈꯤꯒꯦ ꯍꯥꯏꯕꯗꯣ ꯈꯪꯃꯤꯟꯅꯁꯤ ꯌꯨꯝꯅꯥꯝ ꯀꯣ ꯌꯨꯝꯅꯥꯝꯁꯦ ꯌꯥꯎꯕ꯭ꯔꯥ ꯁꯤ ꯂꯥꯏꯔꯤꯛꯁꯤꯗ ꯍꯥꯏꯔꯤꯕꯁꯦ ꯑꯩꯅ ꯄꯥꯖꯔꯕ ꯃꯇꯨꯡꯗꯁꯨ
सिदा यावरमदब तागदि अनिसुब खुनमदा हापकने हाय अदो अनिसुब खुनमदा हापरा हापतब सिदा यावब्रो तो येंगिनसे कोक्सम लाइमिन पाना चिंतिं खौ ngau to wayang hu wayang Jumnam ko Jumnam se ningthaugi saigoi nungda yum nai haibagi damakta maksi jumnam thonki sumaina hai ningthaugi saigoi nungda haibdi ningthau leiba manungdo adugi mafam duda yum nai haibagi damakta mahak se Jumnam thonki bani hai ko Jumnam soren sangbam sina mapu jumna bana soren sangbam da leiki badagi hai se soren sangbam da leiki hai bane akogi soren sena sumkham matam da koi angang pikna leiki da bodo pok da ngai da dugu modo madu da sangki bagi mai magi habadi thaudang amam sinai baning thau sina Jumnak sing se mangonda sagol sem ga hai se sam sam na hai da Sagol sen hai bane ba sagol sen ba kanglup amane ba mi phurup amane ba aduna mokoi sing se sagol sen han bagi damta sagol sem ba hai ga khangnai ba ning thau sina mai magi thau du gi matung ina Jumnak se khairam me mai thamam me hai du ne kan khangmina ba yai se ko du gi matung da khoi je yeng mina ba ya ba se akoina mamang da akoina sum chatharak pagi saru ama oina kanglai pak ta pagi segbi tambi hauje juk se akhoi social issue da khar pusalakpa matamda chingmi ga tammi ga je machin manau ne na khoi huji kanna mayam na hainari se ko machi mamang da jo khoina thamja khre chingmi tammi ching mitei chingmi haiba ma mitei tammi haiba ma ching da leiba ju mitei ni tam da leiba ju mitei ni adubo amana mathak ta laikhiba mathak ta gi makharom da makha da leiram da gi tam da leiram da gi mathak ta kakha khimni chingnom da kakha khimni matam du da makhoina mitei chingmi hai ga khangnai ba ko asumai na mamang da koi mamang da definition na chingba kamaina chingmi orakhi haibna chingba je koi thamkhrabani madum da sum hanjala gare sang dore wari ko masira koi yengba ya base kanglai pak asi tam amadi sing haina saruk ani thona khaido e tam da tammi sing da chingmi punsilaga mitai kawe ani mokche punsilaga amarom da tam da mitai tammi lei adugumna ching da mitai singmi lei ko sima kauminagum si aduna tamgi saruka singi saruka punsilaga kanglai pak kawi kanglai paki mioi buna puyagi lol da kanglai sa haina khangnai akoina ngasi kanglai sa punsilu kana maming lorip se sidagi ni ko puya dagi ni ko yek salai gi matang da koina khangmina ba ya base mitai tammi gi yek salai di tare ni makoi sing di kana no mangang luang khuman angom moirang khangan mari salai lai sang them ni asumna mitai tammi gi yek salai tare leiri basigum mitai singmi gi chu yek salai tare lei ko do kana kana no haibse sida yeng mina se koireng kanglup te yeng se koireng haiba khoi gi akoi singmi sinau singmi mitai ko singmi mitai haiga do ba tami mitai haiba gum na adu koireng haiba singmi mitai sing asida so moi gi tare lei ba yeite songtu leisen tumtin tente walve mikal sumaina tare lei kuom gi su lei kabui gi su lei maring gi su lei moyon gi su lei monsang gi su lei chothie gi su lei tangkhul gi su lei asumaina kharam gi su lei anal gi su haibadi manipur da lei ribase akoi gi tribal sinau sing sigi moi gi lup sing kano sing je phurup se ya me ko masam cha khaidok chaba ta ga su akoi gi manipur sakana khangmda lei je kunthra ni pulap na ko ado kunthra de hendok ton atop top masa mayam su lei mang gi basu kaya ma lei koi khangmina kre ko mamang da su newspaper sing da lo yaw kre haibadi moi gi mi sing ase makoi lon do ngang bangam jarak ta ba missing sum hantarapa si na kimna sum henjalapa lai ana laingi kenoda pudongcha da badagi lai su tambangam da dai mapan thok da dagi adagi mogi nupa nupi sadana da sandopangam da dagi mogi phurup se mang khibna singba atopa lon lauchin khidana sumai to ba mayam lai hai ba mayam sing do pa kana da ta matam da kangle pa hai da khangnarami kangle pa se da hindu lakra matung da akhoi gi iramdam kangle pa ado manipur haina maming thon ki Odisha da sulai bani Manipur haiba wahi se ko masi mamang da yam yena khre tonga to mafam singda
ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯍꯥꯟꯅꯒꯤ ꯂꯩꯖꯔꯝꯕ ꯃꯃꯤꯡꯁꯨ ꯅꯠꯇꯦ ꯃꯌꯥꯡꯅ ꯊꯣꯜꯂꯝꯕꯅꯤ ꯍꯥꯏꯕꯁꯤꯃ ꯈꯪꯉꯦꯀꯣ ꯑꯗꯨꯅ ꯃꯤꯇꯩ ꯄꯥꯡꯒꯜꯁꯦ ꯀꯝꯗꯧꯅ ꯑꯩꯈꯣꯏꯗ ꯂꯥꯛꯈꯤꯕꯒꯦ ꯃꯈꯣꯏꯒꯤ ꯁꯥꯒꯩ ꯅꯥꯇꯩꯁꯤꯡꯗꯨ ꯀꯅꯥ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯏꯔꯛꯁꯤꯡꯁꯤꯗ ꯈꯪꯃꯤꯟꯅꯁꯦꯕ ꯀꯣ ꯑꯗꯨꯅ ꯀꯪꯂꯩꯄꯥꯛꯇ ꯂꯥꯛꯈꯤꯁꯦ ꯄꯥꯡꯒꯜ ꯍꯥꯏꯕꯁꯤꯅꯤ ꯄꯥꯡꯒꯜ ꯍꯥꯏꯕ ꯋꯥꯍꯟꯊꯣꯛꯁꯦ ꯃꯌꯥꯝ ꯈꯪꯕꯤꯔꯝꯒꯅꯤ ꯈꯜꯂꯤ ꯈꯪꯗꯕ ꯇꯥꯔꯁꯨ ꯉꯥꯛꯇꯪ ꯌꯦꯡꯃꯤꯟꯅꯁꯤ ꯄꯥꯡꯒꯜ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯦ ꯕꯪꯒ꯭ꯂꯥ ꯂꯩꯕꯥꯛꯇꯒꯤ ꯂꯥꯛꯄ ꯆꯪꯂꯛꯄ ꯍꯥꯏꯕꯗꯒꯤ ꯊꯣꯔꯛꯄꯅꯤ ꯍꯥꯏꯕꯗꯤ ꯕꯦꯡꯒꯣꯜ ꯉꯁꯤ ꯑꯩꯈꯣꯏꯅ ꯋꯦꯁ ꯕꯦꯡꯒꯣꯜꯒ ꯍꯥꯏꯔꯤꯁꯦ ꯁꯣꯝꯗ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯕꯪꯒ꯭ꯂꯥꯗꯒꯤ ꯕꯪꯒꯥꯜ ꯍꯥꯏ ꯈꯪꯅꯩꯕ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯍꯟꯉꯩꯁꯦ ꯕꯪꯒꯥꯜ ꯍꯥꯏ ꯈꯪꯅꯕꯅꯤ ꯊꯥꯏꯅꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯍꯧꯗꯕ ꯃꯤꯔꯛꯇꯤ ꯈꯔ ꯈꯔ ꯇꯤꯜꯍꯧꯕꯁꯤꯡ ꯑꯁꯦ ꯕꯪꯒꯥꯜ ꯍꯥꯏꯔꯅꯤ ꯃꯣꯏ ꯕꯪꯒ꯭ꯂꯥ ꯍꯥꯏꯔꯣꯏꯕ ꯑꯗꯨꯒ ꯕꯪꯒ꯭ꯂꯥꯗꯒꯤ ꯕꯪꯒꯥꯜ ꯍꯥꯏꯔꯦ ꯕꯪꯒꯥꯜꯗꯒꯤ ꯄꯥꯡꯒꯜ ꯑꯅ ꯑꯣꯟꯊꯣꯔꯛꯄꯅꯦꯕ ꯀꯣ ꯃꯤꯌꯥꯟ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗ ꯌꯥꯟꯁꯤꯜꯂꯛꯄ ꯃꯤ ꯍꯥꯏꯕꯅ ꯃꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤ ꯂꯩꯔꯦ ꯌꯥꯟꯅ ꯌꯥꯟꯁꯤꯜꯂꯛꯄ ꯃꯤꯇꯣꯞ ꯍꯥꯏꯕꯅꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯤꯗꯣ ꯌꯥꯟꯁꯤꯜꯂꯛꯄꯗꯒꯤꯗꯃꯛꯇ ꯃꯤꯌꯥꯟ ꯍꯥꯏꯔꯦ ꯃꯇꯝ ꯑꯃꯗ ꯃꯌꯥꯡ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯂꯣꯟꯗ ꯊꯩꯊꯔꯕ ꯃꯇꯨꯡꯗ ꯃꯌꯥꯡ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯄꯣꯠꯇꯤ ꯑꯃꯈꯛꯇꯅꯤ ꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯕꯪꯒ꯭ꯂꯥꯗꯒꯤ ꯕꯪꯒꯥꯟꯗꯒꯤ ꯄꯥꯡꯒꯜ ꯍꯥꯏꯈꯤꯕꯅꯤ ꯍꯥꯏꯕꯁꯤꯃ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯑꯦꯀꯣ ꯂꯥꯏꯔꯤꯛꯁꯤꯅ ꯑꯗꯨꯅ ꯏꯅꯤꯡꯊꯧ ꯈꯥꯒꯦꯝꯕ 1597 ꯗꯒꯤꯅ 1652 ꯐꯥꯎꯕ ꯄꯥꯜꯂꯝꯕ ꯏꯅꯤꯡꯊꯧ ꯈꯥꯒꯦꯝꯕꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯤꯅꯥꯏ ꯂꯥꯟꯐꯥ ꯂꯥꯟꯐꯥ ꯑꯣꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯂꯥꯛꯈꯤꯕꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯕꯁꯦ ꯑꯂꯤ ꯍꯥꯏꯕ ꯒ꯭ꯔꯨꯞ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯃꯩꯗ ꯐꯨꯟꯗ꯭ꯔꯩ ꯃꯌꯨꯝ ꯍꯥꯏꯔ ꯈꯪꯅꯕꯁꯦ ꯐꯨꯟꯗ꯭ꯔꯩ ꯃꯌꯨꯝ ꯍꯥꯏꯕ ꯌꯨꯝꯅꯥꯛꯁꯦ ꯇꯥꯕꯤꯔꯝꯒꯅꯤ ꯈꯜꯂꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅꯤ ꯃꯀꯛ ꯃꯌꯨꯝꯒ ꯇꯥꯕꯤꯔꯝꯃꯅꯤ ꯃꯀꯛ ꯀꯣ ꯇꯣꯟꯕ ꯍꯥꯏꯅꯁꯨ ꯂꯩ ꯂꯩꯃꯨ ꯁꯦꯛꯀꯤ ꯌꯥꯡꯕ ꯍꯥꯏꯕꯁꯨ ꯂꯩ ꯑꯗꯩ ꯃꯪꯒꯜ ꯍꯥꯏꯕꯁꯨ ꯂꯩ ꯃꯥꯡꯒꯣꯟꯗꯒꯤ ꯑꯗꯒꯤ ꯃꯦꯋꯥꯔꯃꯠ ꯀꯣꯁꯔꯃꯠ ꯃꯨꯔꯁꯤꯗꯥꯕꯥꯗ ꯇꯣꯅꯥ ꯃꯥꯂꯤꯛꯀꯤ ꯉꯥꯡꯕ ꯑꯗꯩ ꯕꯠꯁꯦꯒꯤ ꯃꯥꯟꯁꯔꯥ ꯐꯨꯟꯗ꯭ꯔꯩꯒꯤ ꯌꯥꯡꯕ ꯂꯩꯃꯨꯁꯦꯛꯀꯤ ꯈꯝꯕ ꯑꯁꯨꯃꯥꯏꯅ ꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯗ ꯌꯨꯝꯅꯥꯛ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯃꯔꯛꯇ ꯇꯤꯟꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤ ꯅꯨꯄꯤꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯣꯏꯗꯤ ꯅꯨꯄꯥ ꯌꯥꯎꯅ ꯂꯥꯛꯈꯤꯗꯕꯅꯤꯅ ꯂꯥꯟꯐꯥ ꯃꯇꯝꯗꯨꯗ ꯅꯨꯄꯤꯁꯤꯡꯁꯤ ꯌꯥꯎꯗꯕꯗꯒꯤ ꯃꯈꯣꯏꯁꯨ ꯆꯥꯗꯥ ꯅꯧꯗꯥ ꯁꯟꯗꯣꯛꯇꯕ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏ ꯃꯤꯇꯩ ꯅꯨꯄꯤꯁꯤꯡꯁꯦ ꯂꯧꯏ ꯑꯗꯨꯕꯨ ꯃꯈꯣꯏꯗ ꯂꯧꯈꯤꯕ ꯃꯤꯇꯩ ꯅꯨꯄꯤꯁꯤꯡꯁꯦ ꯀꯅꯥꯅꯣ ꯍꯥꯏꯗꯨꯗꯤ ꯇꯨꯃꯟ ꯍꯥꯏ ꯈꯪꯅꯩ ꯇꯨꯃꯟ ꯍꯥꯏꯕꯁꯦ ꯀꯔꯝꯕ ꯂꯣꯟꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯁꯤ ꯐꯖꯗꯦ ꯏꯆꯤꯟ ꯏꯅꯥꯎ ꯏꯆꯦ ꯏꯆꯟꯁꯨ ꯌꯥꯎꯔꯤꯕꯅꯤ나 ꯑꯗꯨꯕꯨ ꯈꯪꯃꯤꯟꯅꯗꯕ ꯌꯥꯗꯕ ꯑꯃꯅ ꯑꯔꯤꯕ ꯂꯣꯟ ꯑꯣꯏꯔꯒꯁꯨ ꯇꯨꯃꯟ ꯍꯥꯏꯕꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯤ ꯑꯁꯦ ꯃꯈꯣꯏꯗ ꯄꯤꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯂꯧꯔꯒ ꯃꯈꯣꯏ ꯆꯥꯗꯥ ꯅꯧꯗꯥ ꯁꯟꯗꯣꯛꯈꯤꯕ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯤꯇꯩ ꯄꯥꯡꯒꯜ ꯍꯥꯏꯅ ꯈꯪꯅꯔꯤꯕꯁꯤ ꯃꯔꯝꯁꯤꯅ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯏꯁꯦ ꯄꯥꯡꯒꯜ ꯑꯣꯏꯅ ꯕꯪꯒꯥꯜꯗꯒꯤ ꯂꯥꯛꯇꯅ ꯄꯥꯡꯒꯜ ꯍꯥꯏꯕ ꯋꯥꯍꯩꯁꯤꯃ ꯉꯁꯤ ꯊꯩꯊꯔꯛꯇꯅ ꯁꯤꯖꯤꯟꯅꯔꯦ ꯑꯗꯨꯒ ꯃꯤꯇꯩ ꯅꯨꯄꯤ ꯂꯧꯗꯅ ꯃꯤꯇꯩꯒꯤ ꯑꯅꯤꯁꯦ ꯃꯤꯛꯁ ꯇꯧꯔꯒ ꯃꯈꯣꯏꯁꯨ ꯑꯣꯏꯔꯛꯈꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯤꯇꯩ ꯄꯥꯡꯒꯜ ꯍꯥꯏꯕ ꯃꯃꯤꯡ ꯑꯁꯦ ꯃꯈꯣꯏꯗ ꯑꯩꯈꯣꯏꯅ ꯄꯤꯕ ꯀꯣ ꯑꯗꯨꯅ ꯃꯤꯇꯩ ꯄꯥꯡꯒꯜ ꯍꯥꯏꯔꯒ ꯈꯪꯅꯩ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯏꯕꯁꯦ ꯃꯈꯣꯏꯁꯤꯡꯁꯦ ꯀꯅꯥ ꯀꯅꯥꯅꯣ ꯌꯦꯡꯁꯤꯀꯣ ꯈꯥꯒꯦꯝꯕ ꯅꯤꯡꯊꯧꯅ ꯁꯥꯅꯣꯡꯕ ꯍꯤꯒꯥꯏꯒꯤ ꯂꯥꯟꯗ ꯐꯥꯍꯧꯕ ꯄꯥꯡꯒꯜ ꯂꯥꯟꯐꯥ ꯃꯌꯥꯝ ꯑꯗꯨ ꯗꯣꯠ ꯗꯣꯠ ꯄꯤꯈ꯭ꯔꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯍꯥꯏꯅꯕꯗꯁꯨ ꯌꯥꯎꯕꯅꯤ ꯁꯥꯅꯣꯡꯕ ꯍꯤꯒꯥꯏ ꯋꯥꯒ ꯍꯥꯏꯅꯕꯗꯣ ꯃꯌꯥꯝ ꯇꯥꯕ꯭ꯔꯥ ꯁꯥꯅꯣꯡꯕ ꯍꯤꯒꯥꯏ ꯋꯥ ꯇꯧꯔꯛꯀꯅꯨꯀꯣ ꯁꯣꯏꯔꯣꯏ ꯁꯥꯎꯔꯛꯀꯅꯤꯀꯣ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ ꯀꯥꯟꯗ ꯁꯥꯅꯣꯡꯕ ꯍꯤꯒꯥꯏ ꯋꯥ ꯍꯥꯏꯁꯦ ꯁꯥꯅꯣꯡꯕ ꯍꯥꯏꯁꯦ ꯅꯤꯡꯊꯧ ꯀꯩꯅꯣꯒꯤ ꯈꯥꯒꯦꯝꯕꯒꯤ ꯃꯅꯥꯎ ꯅꯤꯄꯥꯅꯦꯕꯀꯣ ꯃꯍꯥꯛ ꯑꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯩ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯕꯔꯟ ꯑꯣꯏꯕ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒ ꯉꯥꯡꯅꯕ ꯇꯥꯟꯅꯕ ꯐꯖꯅ ꯌꯥꯗꯕ ꯌꯥꯝꯅ ꯃꯅꯨꯡ ꯀꯟꯕ ꯍꯥꯏꯇꯥꯔꯦ ꯀꯣ ꯑꯗꯨꯒꯨꯝꯕ ꯃꯍꯥꯛꯀꯤ ꯍꯤꯁꯦ ꯂꯥꯟ ꯊꯦꯡꯅꯕ ꯃꯇꯝꯗ ꯀꯥꯏꯊꯣꯛꯈ꯭ꯔꯕ ꯈꯥꯒꯦꯝꯕꯩ ꯅꯤꯡꯊꯧꯅꯒ ꯊꯦꯡꯅꯕ ꯃꯇꯝꯗ ꯑꯗꯣ ꯀꯥꯏꯈꯤꯕ ꯍꯤꯁꯦ ꯁꯤꯡꯉꯨ ꯍꯥꯏꯕꯅꯤꯗ ꯑꯍꯟꯈꯣꯏꯅ ꯁꯤꯡꯒꯦꯁꯨ ꯌꯥꯗꯕ ꯃꯥꯒꯤ ꯀꯥꯏꯔꯤꯕ ꯍꯤꯗꯨꯁꯨ ꯁꯦꯝꯒꯦ ꯌꯥꯗꯕ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯄꯤꯌꯣꯅ ꯑꯗꯨꯝ ꯅꯤꯡꯉꯥꯏ ꯇꯧꯕ ꯃꯤꯁꯛ ꯑꯃꯅꯦꯕ ꯑꯗꯨꯅ ꯃꯍꯥꯛꯀ ꯁꯥꯎꯅꯗꯅ ꯃꯍꯥꯛꯁꯦ ꯇꯥꯟꯊꯣꯛꯈꯤꯕ ꯈꯥꯒꯦꯝꯕ ꯅꯤꯡꯊꯧꯅ ꯅꯪꯁꯦ ꯑꯩꯒꯤ ꯏꯅꯥꯎ ꯑꯣꯏꯕ ꯇꯥꯔꯁꯨ ꯅꯪ ꯃꯊꯣꯡ ꯊꯣꯛꯇꯕ ꯃꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯇꯤꯟꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯏꯔꯛꯇ ꯂꯩꯕ ꯌꯥꯔꯣꯏ ꯃꯥ ꯇꯥꯟꯊꯣꯛꯈꯤꯕ ꯑꯗꯨꯅ ꯃꯥꯁꯦ ꯍꯤꯒꯥꯏ ꯋꯥ ꯌꯥꯝ ꯇꯧꯕ ꯃꯤꯁꯛ ꯑꯃꯅꯦꯕ ꯑꯐꯕꯁꯨ ꯁꯨꯡꯍꯥꯏ ꯍꯥꯏꯗꯕ ꯐꯠꯇꯕꯇ ꯁꯟꯗꯣꯛꯄ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅꯦꯕꯀꯣ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯄꯥꯡꯒꯜ ꯂꯥꯟꯐꯥ ꯃꯌꯥꯝ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯇꯝꯗꯨꯗ ꯑꯗꯨꯒꯤ ꯂꯥꯟꯗꯨꯗ ꯊꯦꯡꯅꯕ ꯃꯇꯝꯗ ꯄꯨꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯅꯤꯀꯣ ꯃꯥꯅ ꯁꯦ ꯗꯣꯠ ꯗꯣꯠ ꯄꯤꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯁꯝꯖꯟꯈꯤꯕꯅꯤ ꯀꯣꯇꯦꯁꯟ ꯃꯇꯦꯛ ꯑꯃꯇꯪ ꯂꯧꯕꯅꯤ ꯁꯦꯛꯇꯥꯗ ꯍꯥꯏꯕ ꯄꯥꯡꯒꯜꯁꯤꯡ ꯑꯁꯤ ꯊꯝꯈꯤ ꯈꯥꯡꯉꯕꯣꯛꯇꯁꯨ ꯂꯩꯈꯤ ꯈꯥꯡꯉꯕꯣꯛ ꯈꯪꯉꯤꯀꯣ ꯃꯌꯥꯝ ꯊꯥꯡꯒꯗ ꯂꯩꯈꯤ ꯀꯛꯆꯤꯡꯗꯁꯨ ꯂꯩꯈꯤ ꯀꯛꯆꯤꯡ ꯄꯨꯝꯕ ꯍꯥꯏꯕꯗꯤ ꯀꯛꯆꯤꯡ ꯃꯐꯝ ꯈꯔ ꯑꯣꯏꯒꯗꯣꯔꯤꯅꯤꯀꯣ ꯑꯗꯒꯤ ꯈꯥꯡꯉꯕꯣꯛ ꯍꯥꯏꯁꯨ ꯈꯥꯡꯉꯕꯣꯛ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯅꯠꯇꯦꯀꯣ ꯆꯨꯛꯀꯤ ꯍꯥꯏꯕ ꯃꯐꯝꯗꯁꯨ ꯂꯩ ꯂꯥꯡꯉꯊꯦꯟꯗ ꯌꯥꯏꯔꯤꯄꯣꯛꯇ
ꯐꯕꯥꯛ ꯐꯧꯒꯥꯛ ꯆꯥꯎꯗ ꯑꯗꯩ ꯍꯪꯒꯨꯟꯗ ꯅꯨꯡꯆꯥꯏꯗ ꯎꯌꯥꯟꯗ ꯈꯣꯏꯃꯤꯗꯣꯛꯇ ꯑꯀꯣꯛꯁꯥꯗ ꯎꯔꯨꯞꯇ ꯂꯤꯂꯣꯡꯗ ꯀ꯭ꯋꯥꯛꯇꯥꯗ ꯍꯌꯦꯟꯗ ꯏꯔꯤꯟꯄꯥꯟꯗ ꯌꯥꯡꯕꯤꯗ ꯑꯁꯤ ꯍꯥꯏꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏꯁꯤꯡꯁꯦ ꯊꯝꯈꯤꯕꯀꯣ ꯍꯥꯏꯕ ꯄꯥꯡꯒꯜ ꯂꯥꯟꯐꯥꯁꯤꯡ ꯑꯁꯦ ꯕꯪꯒꯥꯜ ꯅꯠꯇ꯭ꯔꯒ ꯄꯥꯡꯒꯜꯁꯤꯡꯅ ꯃꯤꯇꯩꯒꯤ ꯃꯔꯛꯇ ꯂꯩꯔꯕꯗꯒꯤ ꯃꯤꯇꯩ ꯄꯥꯡꯒꯜ ꯍꯥꯏꯅ ꯀꯧꯈ꯭ꯔꯦ ꯃꯈꯣꯏꯅ ꯃꯤꯇꯩ ꯇꯨꯃꯟ ꯅꯨꯄꯤ ꯂꯧꯗꯨꯅ ꯆꯥꯗꯥ ꯅꯥꯎꯇꯥ ꯁꯟꯗꯣꯛꯇꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯤ ꯃꯤꯇꯩꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯂꯣꯟꯁꯨ ꯃꯤꯇꯩ ꯂꯣꯟ ꯌꯨꯝꯁꯥ ꯀꯩꯁꯥꯁꯨ ꯃꯤꯇꯩꯒ ꯃꯥꯟꯅꯔꯦ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯌꯨꯝ ꯁꯥꯕꯒꯤ ꯃꯑꯣꯡꯁꯦ ꯑꯩꯈꯣꯏ ꯃꯤꯇꯩꯒ ꯆꯞ ꯃꯥꯟꯅꯅ ꯁꯥꯕꯅꯦ ꯀꯣ ꯄꯥꯡꯒꯟꯒꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯕ ꯑꯃ ꯃꯣꯏꯒꯤ ꯀꯩꯀꯩ ꯊꯦꯠꯇꯅ ꯈꯣꯠꯇꯅ ꯇꯧꯕꯗꯣ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯎꯕꯗꯣ ꯑꯗꯨꯃꯛ ꯇꯧꯗꯕꯅꯤ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟꯗꯤ ꯑꯥꯔꯕꯤꯛ ꯑꯃꯁꯨꯡ ꯎꯔꯗꯨꯗ ꯇꯣꯞꯅ ꯑꯗꯨꯝ ꯇꯧꯖꯕ ꯌꯥꯍꯜꯂꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕꯁꯦ ꯅꯣꯠ ꯇꯧꯕ ꯌꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯃꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯃꯛꯇ ꯇꯤꯜꯂꯤ ꯍꯥꯏꯗꯅ ꯃꯤꯇꯩꯒꯤ ꯂꯥꯏꯅꯤꯡ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯂꯧꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯍꯤꯟꯗꯨꯁꯨ ꯂꯥꯛꯈ꯭ꯔꯦ ꯁꯥꯟꯇꯥꯁ ꯒꯣꯁꯥꯏꯒꯤ ꯃꯇꯝꯗ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯃꯗꯨꯒꯤ ꯂꯥꯏꯅꯤꯡꯁꯨ ꯂꯧꯗꯦ ꯃꯈꯣꯏꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯈꯣꯏꯒꯤ ꯑꯜꯂꯥ ꯀꯣ ꯃꯣꯏꯒꯤ ꯏꯁꯂꯥꯝ ꯍꯥꯏꯕ ꯙꯔꯃꯁꯦ ꯃꯈꯣꯏ ꯑꯗꯨꯝ ꯂꯧꯖꯩꯌꯦꯕ ꯃꯤꯇꯩꯒꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯂꯩꯕꯒꯨꯝꯅ ꯄꯥꯡꯒꯜꯒꯤꯁꯨ ꯂꯩꯔꯦ ꯑꯗꯣ ꯃꯈꯣꯏ ꯍꯥꯏꯕ ꯌꯨꯝꯅꯥꯛ ꯁꯥꯒꯩꯁꯦ ꯃꯣꯏ ꯑꯥꯗꯩ ꯄꯨꯔꯛꯄ ꯅꯠꯇꯦꯀꯣ ꯀꯣꯔꯤ ꯃꯌꯨꯝ ꯀꯣꯛꯀꯤ ꯁꯔꯨꯛꯇ ꯀꯣꯟꯊꯥ ꯃꯌꯨꯝ ꯀꯃꯜ ꯃꯌꯨꯝ ꯀꯛꯆꯤꯡ ꯃꯌꯨꯝ ꯀꯔꯄꯨꯔ ꯁꯨꯡꯕꯝ ꯑꯗꯩ ꯀꯩꯅꯧ ꯃꯌꯨꯝ ꯑꯗꯩ ꯀꯩꯈꯣꯡ ꯇꯥꯕꯝ ꯀꯩꯊꯦꯜ ꯏꯪꯈꯣꯜ ꯃꯌꯨꯝ ꯑꯗꯒꯤ ꯁꯝꯒꯤ ꯁꯔꯨꯛꯇ ꯁꯪꯒꯣꯝ ꯁꯨꯝꯕꯝ ꯁꯥꯏꯔꯦꯝ ꯃꯌꯨꯝ ꯁꯥꯖꯧꯕꯝ ꯃꯌꯨꯝ ꯑꯗꯩ ꯁꯥꯀꯛꯄꯝ ꯁꯨꯃꯥꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯀꯣꯛꯁꯝ ꯂꯥꯏꯃꯤꯠꯁꯤꯒꯤ ꯃꯅꯨꯡꯗ ꯆꯟꯕ ꯁꯤꯡꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯒꯤ ꯌꯨꯝꯅꯥꯛꯁꯤꯡ ꯑꯁꯦ ꯅꯤꯡꯊꯧꯅ ꯄꯤꯔꯝꯃꯦꯕ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯀꯣꯔꯤ ꯃꯌꯨꯝꯒꯁꯦ ꯀꯩꯒꯤꯗꯃꯛꯇ ꯃꯈꯣꯏꯗ ꯀꯣꯔꯤ ꯃꯌꯨꯝ ꯊꯣꯜꯂ ꯄꯤꯒꯤꯅꯣ ꯍꯥꯏꯁꯦ ꯌꯦꯡꯁꯤꯀꯣ ꯅꯤꯡꯊꯧꯅ ꯀꯣꯟ ꯁꯥꯕ ꯑꯩꯈꯣꯏ ꯀꯣꯟꯁꯦ ꯁꯥꯍꯜꯂꯝꯃꯦ ꯀꯣꯔꯤꯒꯤ ꯄꯣꯠ ꯆꯩ ꯁꯥꯍꯜꯂꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯁꯦ ꯀꯣꯔꯤ ꯃꯌꯨꯝ ꯍꯥꯏꯕꯁꯦ ꯃꯈꯣꯏꯗ ꯁꯤꯟꯅꯕꯤꯔꯝꯃꯦ ꯃꯃꯤꯡꯁꯦ ꯄꯤꯕꯤꯔꯝꯃꯦ ꯑꯗꯒꯤ ꯀꯔꯄꯨꯔ ꯁꯨꯡꯕꯝꯒ ꯍꯥꯏꯁꯦ ꯅꯤꯡꯊꯧꯅ ꯀꯔꯄꯨꯔ ꯁꯨꯡꯕꯒꯤ ꯃꯊꯧ ꯇꯧꯍꯜꯂꯦ ꯍꯥꯏꯗꯅ ꯀꯔꯄꯨꯔ ꯁꯨꯡꯕꯝ ꯍꯥꯏꯕ ꯌꯨꯝꯅꯥꯛꯁꯦ ꯃꯣꯏꯗ ꯄꯤꯔꯝꯃꯦꯕꯀꯣ ꯑꯗꯒꯤ ꯁꯪꯒꯣꯝ ꯁꯨꯝꯕꯝꯒ ꯍꯥꯏꯁꯦ ꯃꯈꯣꯏꯗ ꯁꯪꯒꯣꯝ ꯁꯨꯝꯕꯒꯤ ꯑꯣꯏꯗꯣꯏꯅꯤ ꯅꯤꯡꯊꯧꯒꯤ ꯁꯪꯒꯣꯝ ꯁꯨꯝꯍꯜꯂꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯤ ꯁꯨꯃꯥꯏꯅ ꯃꯈꯜ ꯃꯈꯜ ꯀꯌꯥꯒꯤ ꯌꯨꯝꯅꯥꯛꯁꯤ ꯄꯤꯗꯅ ꯁꯥꯒꯩꯁꯤ ꯄꯤꯗꯅ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇꯗꯤ ꯇꯤꯜꯍꯜꯂꯝꯃꯦ ꯇꯧꯕꯇꯕꯨ ꯌꯦꯛ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯃꯅꯨꯡꯗꯗꯤ ꯃꯈꯣꯏꯁꯦ ꯇꯤꯟꯗꯦ ꯌꯥꯎꯗꯦ ꯁꯤꯅꯤ ꯑꯩꯈꯣই ꯈꯪꯃꯤꯟꯅꯕ ꯌꯥꯕꯁꯦ ꯑꯔꯣꯏꯕꯗꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯤꯇꯩ ꯄꯥꯡꯒꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯂꯥꯛꯑꯝꯃꯤ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕꯁꯦ ꯌꯥꯝꯅ ꯑꯣꯏꯕ ꯗꯤꯇꯦꯜꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯨꯗꯤ ꯌꯥꯝ ꯁꯥꯡꯁꯨ ꯁꯥꯡꯉꯦꯀꯣ ꯌꯨꯝꯅꯥꯛ ꯈꯩꯁꯦ ꯄꯥꯊꯣꯛꯄ ꯃꯇꯝꯗ ꯄꯨꯡ ꯌꯧꯈ꯭ꯔꯅꯦꯕꯀꯣ ꯑꯗꯨꯅ ꯋꯥꯔꯤꯗꯨꯗꯪ ꯆꯥꯎꯔꯥꯛꯄ ꯑꯃ ꯈꯪꯃꯤꯟꯅꯔꯒ ꯃꯣꯏꯒꯤ ꯌꯨꯝꯅꯥꯛꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯇꯤꯟꯗꯦ ꯃꯣꯏꯁꯦ ꯇꯣꯉꯥꯟ ꯂꯩꯖꯩ ꯍꯥꯏꯕꯗꯨꯅꯤ ꯈꯪꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏꯁꯦ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯊꯤꯒꯠꯃꯤꯟꯅꯕ ꯄꯨꯊꯣꯛꯃꯤꯟꯅꯁꯤꯀꯣ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯀꯅꯥꯃꯨꯛ ꯂꯥꯛꯑꯝꯃꯤ ꯈꯥꯒꯦꯝꯕ ꯅꯤꯡꯊꯧꯒꯤ ꯃꯇꯝꯗ ꯂꯥꯛꯑꯝꯕꯅꯤ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛꯀꯤ ꯄꯥꯡꯒꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯦ ꯕꯪꯒꯥꯜ ꯃꯆꯥꯁꯤꯡꯁꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯦꯡꯕ ꯌꯥꯏꯁꯤꯅ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ ꯕꯥꯃꯣꯟꯁꯦ ꯑꯃꯨꯛ ꯀꯃꯥꯏꯅ ꯂꯥꯛꯈꯤꯕꯒꯦ ꯍꯥꯏꯕꯁꯤꯅꯦ ꯌꯦꯡꯕ ꯌꯥꯏꯁꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯕꯥꯃꯣꯟ ꯈꯨꯟꯊꯣꯛꯂꯣꯛ ꯍꯥꯏꯕ ꯂꯥꯏꯔꯤꯛꯁꯦ ꯁꯤꯗ ꯌꯥꯎꯏꯁꯤ ꯄꯨꯌꯥꯅꯤꯀꯣ ꯑꯗꯨꯅ ꯍꯥꯏꯕ ꯄꯨꯌꯥ ꯃꯆꯥꯁꯤꯡꯁꯦ ꯈꯣꯝꯖꯤꯜꯂꯒ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄꯨꯌꯥ ꯑꯃ ꯄꯨꯊꯣꯛꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯕꯥꯃꯣꯟ ꯈꯨꯟꯊꯣꯛꯂꯣꯟꯁꯤꯗ ꯌꯥꯎꯔꯤꯕꯁꯦ ꯀꯔꯝꯕ ꯅꯤꯡꯊꯧꯒꯤ ꯍꯥꯛꯇꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨꯁꯤꯡꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯝꯕꯒꯦ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯄꯥꯛꯁꯦ ꯂꯩꯔꯝꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯌꯥꯏ ꯈ꯭ꯋꯥꯏ ꯑꯍꯥꯟꯕ ꯂꯥꯛꯄꯁꯦ ꯃꯥꯁꯦ ꯀꯤꯌꯥꯝꯕ ꯃꯇꯝꯗꯒꯤ ꯂꯥꯛꯑꯝꯃꯦꯕ ꯀꯤꯌꯥꯝꯕꯁꯦ 1469 ꯁꯤꯗ ꯄꯥꯜꯂꯝꯃꯦ ꯀꯣ ꯀꯤꯌꯥꯝꯕ ꯅꯤꯡꯊꯧ ꯌꯥꯝ ꯂꯤꯔꯕꯖꯥꯠꯅꯦ ꯁꯤ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ ꯀꯤꯌꯥꯝꯕ ꯅꯤꯡꯊꯧꯁꯦ ꯀꯥꯏ ꯄꯥꯜꯂꯝꯒꯦ ꯀꯤꯌꯥꯝꯕ ꯅꯤꯡꯊꯧꯁꯦ ꯄꯥꯜꯂꯝꯕꯁꯦ 1467ꯗꯩ 1508 ꯐꯥꯎ ꯄꯥꯜꯂꯝꯃꯦꯕ ꯃꯍꯥꯛꯀꯤ ꯃꯇꯝꯁꯤꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯗ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡꯁꯦ ꯂꯥꯛꯑꯝꯃꯕꯅꯦꯕ ꯑꯩꯈꯣꯏꯅ ꯈꯟꯕ ꯃꯇꯝꯗ ꯄꯥꯝꯃꯩꯕ ꯅꯤꯡꯊꯧꯒꯤ ꯃꯇꯝꯗ ꯈꯛꯇ ꯃꯌꯥꯡ ꯂꯥꯏꯅꯤꯡꯗꯣ ꯂꯥꯛꯇꯅ ꯁꯥꯟꯇꯥꯁ ꯒꯣꯁꯥꯏ ꯂꯥꯛꯇꯅ ꯑꯩꯈꯣꯏꯁꯦ ꯍꯤꯟꯗු ꯑꯣꯟꯊꯣꯛꯄꯤꯔꯝꯃꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯃꯥꯡꯗ 1709ꯗꯅꯤ ꯄꯥꯝꯃꯩꯕ ꯅꯤꯡꯊꯧ ꯄꯥꯟꯈꯤꯕꯗꯤ ꯃꯥꯒꯤ ꯃꯃꯥꯡ 14 ꯍꯥꯏꯕꯁꯦꯀꯣ 1467 ꯀꯤꯌꯥꯝꯕ ꯅꯤꯡꯊꯧꯒꯤ ꯃꯇꯝꯁꯤꯗꯒꯤ ꯍꯧꯅ ꯃꯌꯥꯡꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯂꯥꯛꯈ꯭ꯔꯕꯅꯤ ꯑꯃꯗꯤ ꯃꯈꯣꯏꯅ ꯃꯤꯇꯩ ꯅꯨꯄꯤ ꯂꯧꯔꯒ ꯃꯈꯣꯏꯒꯤ ꯆꯥꯗꯥ ꯅꯥꯎꯗꯥ ꯁꯟꯗꯣꯛꯈ꯭ꯔꯕꯅꯦꯕ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯌꯦꯡꯁꯤꯀꯣ ꯑꯃꯅꯤ ꯈꯛꯇꯪ ꯄꯤꯒꯦ ꯑꯦꯛꯖꯥꯝꯄꯜ ꯌꯥꯝ ꯄꯤꯔꯣꯏꯒꯦ ꯃꯩꯇꯤꯡꯉꯨ ꯀꯤꯌꯥꯝꯕ ꯁꯅꯥ ꯍꯥꯛꯇꯛꯇ ꯂꯥꯛꯄꯁꯤ ꯀꯅꯥꯅꯣ ꯅꯣꯡꯆꯨꯞ ꯇꯈꯦꯟꯗꯒꯤ ꯀꯣ ꯂꯥꯛꯄ ꯁꯨꯚꯤ ꯅꯥꯔꯥꯌꯟꯅ ꯍꯧꯀꯩ ꯆꯅꯨ ꯊꯣꯏꯅꯨ ꯄꯥꯟꯅꯗꯨꯅ ꯃꯥꯒꯤ ꯏꯗꯤ ꯐꯨꯔꯥꯏ ꯂꯥꯠꯄꯝꯅꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯐꯨꯔꯥꯏ ꯂꯥꯠꯄꯝ ꯌꯨꯝꯅꯥꯛ ꯑꯃ ꯊꯦꯡꯅꯔꯝꯒꯅꯤꯀꯣ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯏꯕꯁꯦ ꯍꯥꯏꯕ ꯃꯌꯥꯡꯁꯤꯡ ꯀꯤꯌꯥꯝꯕ ꯅꯤꯡꯊꯧꯒꯤ ꯃꯇꯝꯗꯒꯤ ꯍꯥꯏꯕ ꯍꯧꯀꯩꯅꯨ ꯊꯣꯏꯅꯨ ꯆꯅꯨ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯃꯁꯤꯒ ꯄꯥꯟꯅꯔꯒ ꯍꯥꯏꯕ ꯌꯨꯝꯅꯥꯛꯁꯦ ꯄꯨꯊꯣꯛꯈꯤꯕ ꯃꯍꯥꯛ ꯑꯁꯦ ꯃꯩꯇꯤꯡꯉꯨ ꯀꯤꯌꯥꯝꯕ ꯃꯇꯝꯗꯒꯤ ꯍꯧꯔꯛꯄꯅꯤ ꯃꯩꯇꯤꯡꯉꯨ ꯍꯥꯏꯕꯗꯤ ꯅꯤꯡꯊꯧ ꯍꯥꯏꯕꯅꯤꯀꯣ
ꯀꯤꯌꯥꯝꯕ ꯃꯇꯝꯗ ꯂꯥꯛꯈꯤ ꯃꯥꯒꯤ ꯃꯇꯨꯡꯗ ꯀꯅꯥ ꯃꯌꯥꯝ ꯌꯥꯝꯃꯦ ꯒꯨꯖꯔꯥꯠꯇꯒꯤ ꯂꯥꯛꯏ ꯅꯦꯄꯥꯜꯗꯒꯤ ꯂꯥꯛꯏ ꯇꯈꯦꯜꯗꯒꯤ ꯂꯥꯛꯏ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯗꯒꯤ ꯂꯥꯛꯏꯀꯣ ꯇꯦꯈꯥꯎꯗꯒꯤ ꯂꯥꯛꯏ ꯅꯗꯤꯌꯥꯗꯒꯤ ꯂꯥꯛꯏ ꯑꯗꯒꯤ ꯀꯥꯏ ꯀꯥꯏꯅꯣ ꯌꯥꯝ ꯄꯜꯂꯤꯀꯣ ꯀꯥꯟꯄꯨꯔꯗꯒꯤ ꯂꯥꯛꯏ ꯀꯥꯟꯄꯨꯔꯒꯁꯦ ꯍꯧꯖꯤꯛ ꯀꯥꯟꯄꯨꯔꯁꯤꯅꯤꯀꯣ ꯁꯨꯃꯥꯏꯅ ꯌꯨꯄꯤꯗꯒꯤ ꯂꯥꯛꯏꯅꯦꯕ ꯁꯨꯝ ꯃꯈꯜ ꯃꯈꯜ ꯃꯐꯝꯗꯒꯤ ꯂꯥꯛꯈ꯭ꯔꯕꯅꯤ ꯃꯥꯒꯤ ꯃꯇꯨꯡꯗ ꯃꯩꯗꯤꯡꯉꯨ ꯆꯂꯥꯝꯕ ꯀꯣ ꯆꯂꯥꯝꯕꯩ ꯆꯍꯤꯁꯨ ꯑꯩ ꯄꯥꯊꯣꯛꯆꯔꯛꯀꯦ ꯃꯥꯏ ꯃꯇꯨꯡꯗ ꯆꯂꯥꯝꯕ ꯂꯥꯛꯑꯦ ꯆꯂꯥꯝꯕꯁꯦ 1545 to 1562 ꯃꯥꯒꯤ ꯃꯇꯝꯗꯁꯨ ꯂꯥꯛꯏ ꯑꯗꯒꯤ ꯃꯩꯗꯤꯡꯉꯨ ꯅꯣꯡꯌꯦꯟ ꯐꯥꯕꯒꯤ ꯃꯇꯝꯗꯁꯨ ꯂꯥꯛꯏ ꯃꯩꯗꯤꯡꯉꯨ ꯃꯨꯌꯥꯝꯕꯒꯤ ꯃꯇꯝꯗꯁꯨ ꯂꯥꯛꯏ ꯃꯨꯌꯥꯝꯕꯒ ꯂꯩꯔꯤꯁꯦꯀꯣ ꯈꯥꯒꯦꯝꯕꯩ ꯃꯃꯥꯡꯁꯦ ꯁꯨꯃꯥꯏꯅ ꯂꯥꯛꯏ ꯑꯗꯒꯤ ꯅꯣꯡꯌꯦꯟ ꯐꯥꯕ ꯃꯨꯌꯥꯝꯕ ꯂꯥꯛꯑꯦ ꯃꯨꯌꯥꯝꯕ ꯂꯥꯛꯑ ꯃꯇꯨꯡꯗ ꯃꯩꯗꯤꯡꯉꯨ ꯈꯥꯒꯦꯝꯕ ꯂꯥꯛꯑꯦ ꯈꯥꯒꯦꯝꯕꯩ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯕ ꯌꯥꯕꯁꯤꯡ ꯍꯧꯖꯤꯛꯀꯤꯗꯣ ꯄꯥꯡꯒꯜ ꯂꯥꯛꯈꯤꯕꯁꯦ ꯃꯥꯏ ꯃꯇꯝꯗ ꯂꯥꯛꯈꯤꯕꯁꯤ ꯁꯤꯃ ꯈꯪꯃꯤꯟꯅꯕ ꯌꯥꯔꯦꯀꯣ ꯈꯥꯒꯦꯝꯕꯒꯤ ꯃꯇꯝꯗꯁꯨ ꯂꯥꯛꯏ ꯄꯥꯡꯒꯜ ꯂꯥꯛꯏ ꯑꯗꯨꯒꯤ ꯃꯇꯝꯗꯨꯁꯨ ꯑꯗꯨꯝ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯟ ꯃꯆꯥꯁꯤꯡꯁꯤ ꯂꯥꯛꯏ ꯑꯗꯒꯤ ꯃꯩꯗꯤꯡꯉꯨ ꯄꯥꯏꯈꯣꯝꯕꯒꯤ ꯃꯇꯝꯗ ꯂꯥꯛꯏ ꯒꯨꯖꯔꯥꯠꯇꯒꯤ ꯂꯥꯛꯏ ꯇꯈꯦꯜꯗ ꯂꯥꯛꯏ ꯑꯗꯒꯤ ꯀꯥꯏ ꯀꯥꯏꯅꯣ ꯄ꯭ꯔꯌꯥꯛ ꯍꯥꯏꯕ ꯃꯐꯝꯁꯦ ꯁꯤꯗꯒꯤꯒ ꯂꯥꯛꯏ ꯑꯗꯒꯤ ꯃꯩꯗꯤꯡꯉꯨ ꯆꯔꯥꯏꯔꯣꯡꯕꯗꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤ ꯌꯥꯝ ꯐꯖꯅ ꯈꯪꯅꯔꯛꯀꯗꯣꯏꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯃꯝꯈꯤꯕ ꯅꯨꯃꯤꯠ ꯍꯥꯏꯇꯥꯔꯦ ꯗꯥꯛ ꯗꯦꯒꯨꯝꯕꯅꯦ ꯑꯩꯈꯣꯏꯗꯗꯤ ꯍꯥꯏꯗꯤ ꯀꯩꯅꯣꯒꯤ ꯃꯇꯝꯁꯦ ꯆꯔꯥꯏꯔꯣꯡꯕ ꯃꯇꯝꯗꯒꯤꯅꯦꯕ ꯄꯥꯡꯃꯩꯕ ꯅꯤꯡꯊꯧ ꯂꯥꯛꯑꯕ ꯃꯥꯒꯤ ꯃꯆꯥꯅꯤ ꯆꯔꯥꯏꯔꯣꯡꯕꯒꯤ ꯃꯆꯥꯅꯤ ꯀꯩꯅꯣ ꯍꯥꯏꯁꯦ ꯍꯧꯖꯤꯛꯀꯤ ꯄꯥꯡꯃꯩꯕ ꯒꯔꯤꯕ ꯅꯤꯋꯥꯁ ꯍꯥꯏꯁꯦ ꯃꯥꯒꯤ ꯃꯇꯝꯁꯤꯗ ꯁꯥꯟꯇꯤꯗꯥꯁ ꯒꯣꯁꯥꯏ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯦ ꯑꯣꯟꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯅ ꯆꯔꯥꯏꯔꯣꯡꯕꯒꯤ ꯃꯇꯝꯗ ꯃꯌꯥꯡꯁꯤꯡꯁꯤ ꯂꯥꯛꯏ ꯃꯩꯗꯤꯡꯉꯨ ꯒꯔꯤꯕ ꯅꯤꯋꯥꯁ ꯃꯥꯒꯤ ꯃꯇꯝꯗꯁꯨ ꯂꯥꯛꯏ ꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯔꯤꯕꯗꯤ ꯃꯌꯥꯡꯁꯤꯡꯁꯦ ꯀꯤꯌꯥꯝꯕ ꯃꯇꯝꯗꯒꯤ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯕꯥꯃꯣꯟꯁꯦ ꯂꯩꯔꯝꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯂꯩꯔꯝꯗꯦ ꯁꯤꯅꯤ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯕ ꯌꯥꯕꯁꯦ ꯀꯤꯌꯥꯝꯕ ꯅꯤꯡꯊꯧ ꯃꯇꯝꯗꯒꯤ ꯃꯌꯥꯡꯁꯤꯡꯁꯦ ꯂꯥꯛꯑꯕ ꯃꯇꯝꯗ ꯃꯌꯥꯡ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯃꯇꯝꯗꯨꯗ ꯕꯥꯃꯣꯟꯁꯦ ꯂꯩꯔꯕ꯭ꯔꯥ ꯂꯩꯇꯦ ꯕꯥꯃꯣꯟꯁꯤꯡ ꯑꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯒꯤ ꯃꯇꯝꯗꯒꯤ ꯂꯥꯛꯄꯅꯦꯕ ꯁꯤ ꯄꯥꯃꯤꯟꯅꯁꯤꯀꯣ ꯕꯥꯃꯣꯟ ꯈꯨꯟꯊꯣꯛꯂꯣꯟ ꯀꯧꯕ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯏꯅꯤꯡꯊꯧ ꯀꯤꯌꯥꯝꯕ ꯃꯇꯝꯗꯒꯤ ꯕꯥꯃꯣꯟ ꯂꯩꯕꯒꯨꯝ ꯇꯧꯔꯤꯕ ꯑꯁꯤ ꯅꯠꯇꯦ ꯀꯣ ꯕꯥꯃꯣꯟꯁꯦ ꯀꯤꯌꯥꯝꯕ ꯅꯤꯡꯊꯧꯒꯤ ꯃꯇꯝꯗ ꯂꯩꯇꯦ ꯇꯧꯕꯗꯨꯕꯨ ꯃꯌꯥꯡ ꯀꯌꯥ ꯑꯃꯗꯤ ꯂꯩꯔꯦ ꯀꯤꯌꯥꯝꯕ ꯁꯅꯥ ꯍꯥꯛꯇꯛꯇ ꯊꯣꯔꯛꯇꯨꯅ ꯂꯩꯕ ꯃꯤꯔꯥꯟꯁꯤꯡꯒꯤ ꯆꯥꯗꯥ ꯅꯧꯗꯥꯅ ꯅꯤꯡꯊꯦꯝ ꯄꯥꯝꯍꯩꯕ ꯃꯇꯝꯗ ꯕꯥꯃꯣꯟ ꯑꯣꯏꯍꯟꯈꯤꯕꯅꯤ ꯍꯥꯏꯕꯗꯤ ꯃꯇꯝꯗꯨꯗ ꯃꯌꯥꯡꯗꯤ ꯂꯩꯔꯦ ꯑꯗꯨꯕꯨ ꯕꯥꯃꯣꯟ ꯑꯣꯏꯅꯗꯤ ꯂꯩꯈꯤꯗꯦ ꯕꯥꯃꯣꯟ ꯑꯣꯏꯅ ꯂꯩꯕꯗꯤ ꯄꯥꯝꯍꯩꯕ ꯅꯤꯡꯊꯧꯒꯤ ꯃꯇꯝꯗ ꯁꯥꯟꯇꯤꯗꯥꯁ ꯒꯣꯁꯥꯏ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯔꯥꯃꯥꯟꯗꯤ ꯙꯔꯃ ꯁꯟꯗꯣꯛꯇꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯌꯥꯡꯁꯤꯡꯗꯣ ꯕꯥꯃꯣꯟ ꯑꯣꯟꯊꯣꯛꯈꯤꯕꯅꯤ ꯃꯃꯥꯡꯗꯗꯤ ꯕꯥꯃꯣꯟ ꯂꯩꯔꯝꯗꯦ ꯃꯌꯥꯡ ꯂꯩꯔꯝꯃꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤꯀꯣ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯕꯥꯃꯣꯟ ꯈꯨꯟꯊꯣꯛꯂꯣꯟꯗ ꯏꯔꯝꯃꯤꯁꯦ ꯑꯗꯨꯅ ꯕꯥꯃꯣꯟ ꯈꯨꯟꯊꯣꯛꯂꯣꯟꯗ ꯌꯥꯎꯔꯤꯁꯤ ꯀꯔꯝꯕ ꯌꯨꯝꯅꯥꯛꯅꯣꯒꯥꯁꯦ ꯑꯩꯈꯣꯏ ꯈꯤꯇꯪ ꯆꯌꯦꯠꯅꯕ ꯈꯔ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯤꯇꯩ ꯆꯤꯡꯃꯤ ꯇꯝꯃꯤꯅ ꯌꯦꯜꯍꯧꯉꯩꯗꯒꯤ ꯈꯨꯟꯇꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯛꯂꯤꯕ ꯀꯪꯂꯩꯄꯥꯛꯅꯤ ꯆꯤꯡꯅ ꯀꯣꯏꯅ ꯄꯟꯁꯥꯕ ꯆꯤꯡꯃꯤꯅ ꯀꯣꯏꯅ ꯄꯟꯉꯥꯛꯄ ꯆꯤꯡꯃꯤ ꯍꯥꯏꯕꯗꯤ ꯍꯥꯎ ꯍꯥꯏꯕꯗꯨꯅꯤꯀꯣ ꯍꯥꯎ ꯍꯥꯏꯕꯁꯦ ꯀꯔꯤ ꯍꯥꯏꯅ ꯍꯥꯎꯁꯦ ꯀꯃꯥꯏꯅ ꯊꯣꯟꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯃꯃꯥꯡꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯌꯥꯎꯈ꯭ꯔꯦꯀꯣ ꯍꯥꯏꯕꯗꯤ ꯆꯤꯡ ꯃꯊꯛꯇ ꯀꯥꯕ ꯃꯇꯝꯗ ꯍꯧ ꯍꯧ ꯍꯥꯏꯅ ꯃꯈꯣꯏꯅ ꯂꯥꯎꯔꯒ ꯈꯣꯡꯉ ꯀꯥꯕꯁꯦ ꯃꯁꯤꯗꯒꯤ ꯊꯩꯊꯔꯛꯇꯅ ꯉꯁꯤꯗꯤ ꯍꯥꯎ ꯍꯥꯏꯅ ꯊꯣꯟꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯂꯥꯏꯔꯤꯛꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯄꯜꯂꯤ ꯆꯤꯡꯅ ꯀꯣꯏꯅ ꯄꯟꯁꯥꯕ ꯍꯥꯎꯅ ꯀꯣꯏꯅ ꯄꯟꯉꯥꯛꯄ ꯍꯥꯏꯕꯗꯤ ꯆꯤꯡꯃꯤꯅ ꯀꯣꯏꯅ ꯄꯟꯉꯥꯛꯄ ꯁꯅꯥ ꯂꯩꯄꯥꯛ ꯀꯪꯂꯩꯄꯥꯛꯅꯤ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ ꯍꯧꯔꯛ ꯃꯤꯑꯣꯏ ꯍꯥꯏꯕꯗꯤ ꯍꯧꯔꯛꯄꯗꯒꯤ ꯂꯩꯔꯛꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯤ ꯍꯧꯔꯛ ꯃꯤꯑꯣꯏ ꯍꯥꯏꯕꯁꯤ ꯑꯦꯞ ꯑꯣꯔꯤꯖꯤꯟ ꯍꯥꯏꯁꯤ ꯏꯪꯂꯤꯁꯇ ꯑꯣꯏꯅ ꯍꯧꯔꯛ ꯃꯤꯑꯣꯏ ꯑꯣꯏꯅ ꯃꯤꯇꯩ ꯇꯝꯃꯤ ꯑꯃꯁꯨꯡ ꯃꯤꯇꯩ ꯆꯤꯡꯃꯤ ꯑꯅꯤ ꯊꯣꯛꯅ ꯄꯨꯀꯣꯛꯅꯤ ꯍꯥꯏꯕꯗꯤ ꯄꯨꯀꯣꯛꯅꯤ ꯍꯥꯏꯕꯗꯤ ꯄꯨ ꯄꯨꯝꯅꯃꯛꯀꯤ ꯃꯀꯣꯛ ꯄꯨ ꯍꯥꯏꯕꯗꯤ ꯏꯄꯥ ꯏꯄꯨ ꯏꯄꯨꯁꯤꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯤ ꯊꯪꯗꯔꯛꯏꯅꯦꯕ ꯑꯩꯈꯣꯏꯅ ꯏꯄꯨꯊꯧ ꯈꯣꯡꯅꯥꯡ ꯊꯥꯕ ꯑꯗꯒꯤ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯍꯥꯏꯗ꯭ꯔꯥ ꯏꯕꯨꯙꯧ ꯍꯥꯏꯕ ꯅꯠꯇꯦꯕ ꯕꯨ ꯍꯥꯏꯕꯗꯤ ꯒꯣꯛ ꯖꯝ ꯔꯥꯏ ꯕꯗ ꯂꯥꯛꯄꯅꯦ ꯕꯁꯦ ꯑꯩꯈꯣꯏ ꯅꯠꯇꯦꯕꯀꯣ ꯑꯗꯨꯅ ꯕꯒ ꯁꯤꯒꯨꯝꯕ ꯍꯥꯞꯆꯤꯜꯂꯛꯄ ꯃꯌꯦꯛꯁꯤꯡꯁꯤꯅ ꯄꯨꯊꯣꯛꯄ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯋꯥꯍꯟꯊꯣꯛ ꯂꯩꯔꯣꯏ ꯅꯣ ꯃꯤꯅꯤꯡ ꯂꯩꯔꯔꯣꯏꯕ ꯑꯗꯨꯕꯨ ꯄꯨ ꯍꯥꯏꯕꯅ ꯄꯨꯊꯣꯛꯄ ꯇꯥꯔꯗꯤ ꯕꯒꯤ ꯃꯍꯨꯠꯁꯤꯗ ꯄꯥ ꯁꯤꯅ ꯀꯣꯛ ꯁꯝ ꯂꯥꯏ ꯃꯤꯠ ꯄꯥ ꯍꯥꯏꯕ ꯃꯌꯦꯛꯁꯤꯅ ꯁꯦꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯍꯟꯊꯣꯛ ꯃꯤꯅꯤꯡ ꯂꯩꯒꯅꯦꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯄꯨ ꯊꯧ ꯍꯥꯏꯒꯗꯧꯕ ꯏꯄꯨ ꯑꯊꯧꯕ ꯍꯥꯏꯕꯅꯦꯕ ꯏꯄꯨꯊꯧ ꯍꯥꯏꯕꯗꯤ ꯑꯗꯨꯅ ꯄꯨꯀꯣꯛꯅꯤ ꯍꯥꯏꯕꯗꯤ ꯁꯤꯗꯒꯤ ꯏꯄꯨꯗꯨꯒꯤ ꯄꯨ ꯍꯥꯏꯕ ꯁꯤꯂꯦꯕꯜꯁꯦ ꯂꯧꯊꯣꯛꯑꯒꯅꯤ ꯄꯨꯀꯣꯛꯅꯤ ꯍꯥꯏꯕꯗꯤ ꯄꯨ ꯄꯨꯝꯅꯃꯛꯀꯤ ꯃꯀꯣꯛꯅꯤ ꯏꯄꯨ ꯄꯨꯔꯣꯟ ꯀꯌꯥꯗꯨꯒꯤ ꯃꯀꯣꯛꯅꯤ ꯍꯥꯏꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯍꯧꯔꯛꯄꯁꯦ ꯆꯤꯡꯃꯤ ꯇꯝꯃꯤ ꯍꯥꯏꯅ ꯂꯩꯔꯝꯃꯦꯕ ꯆꯤꯡꯃꯤ ꯇꯝꯃꯤ ꯄꯨꯝꯅꯃꯛꯀꯤ ꯃꯀꯣꯛꯇꯣ ꯀꯅꯥꯅꯣ ꯃꯀꯣꯛꯇꯣ ꯊꯤꯒꯠꯂꯒꯗꯤ ꯑꯍꯥꯟꯕ ꯄꯨꯀꯣꯛꯇꯣ ꯀꯅꯥꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯄꯨꯊꯧ ꯄꯥꯈꯪꯕ ꯀꯣꯟꯆꯤꯟ ꯇꯨꯛꯊꯕꯅꯤ ꯍꯥꯏꯕꯁꯤꯅꯤꯀꯣ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯥꯎꯐꯗꯦꯀꯣ ꯑꯗꯨꯅ
पुकोकनी मथंग मथंग ओइना मितै पांगल मैतै बामोन असिना चिंगबचु तपना तपना लाखी बामोन हाइबा वहाई अछि मयांग हिंदूगी ब्राह्मण हाइबदुदगी थैथरपनी अखोने ब्राह्मण फैमिली इमामांगदाजु हाइजखरे ब्राह्मण हाइबजि अवांग थाकता लैबने मखोइदि क्षत्रिय हाइबा थांग तेन पाइरगा लांथेंनरेबा निंथौदो ख्वाइदि चावरेबा निंथौदो मखोइना फावबा ब्राह्मण अमा लाकपा मतमदा फी मतत अमा सेलगा जंगलदगी चैसु अमा पाइर लाकपा मतमदा महाकि मखोंग अदो निंथौदुना चामथुएबा इसिंग तौरगा हाइबदि ब्राह्मण हेना वांग्रेबा निंथौदगी क्षत्रिय कांगुदगी अदुगुम्ब्रा ब्राह्मण अदो लोन्थैयुने सिनाबदे ngasi बामोन हाइना खंगनाबने अखोइ लोनदा ब्राह्मण हाइबा बामोन हाइबा अमतनी को मितै लैपाकता हाइबदि कंग लैपाकता नोंचुप लोमदगी मयांग मचासिंगना लाक्तुना लैरखिबा कोंगाइनी हाइबदि नोंचुप लोमदगी हाइबदि ngसागी बिहार रोंजु नोंचुप चिंगे बेंगोल जो नोंचुप चिंगे को अखोइगिदि इबन आसाम बावु सिंगिबनि अदो मोइस असोम माइकेदि लाक्पा मयांग कयामना पिकथना लैख्रबने अखोइगी इरक्सिदा अहानबददि लैंगाकी लैपाकी निंथौगी मफमदगी सिंथा लौजदुना खुनतांगदुना लैरखि काइना थंगदि युमतांगपना काइनाबा हाइबदुमक थोकि हाइबदि फंबा चलगा हिप्पा चले हाइबदुनि को सिदा युमतांगपना काइनाबा हाइसे सेंग हाइगदि हाइबदि खजि खजि तोपरे मोनेगा सुम ngamsilakpado makhoina laipak asigi sanu ningol lawjaduna chata nongda sandoraki hadi moi lakpa matam da moi junu pi yaurokte akhoigi kaino si imai ben ko isation sing lawraga makhoina kaino sandoki moi chata nongda sandoki makhoi su mitei dona yumnak sagai nairaki moi gi leiramde akhoi sida la matunda makhoi da khoi yumnak pi bani makhoi gi yumnak sagai sing adu sumnatagi gotra mapal gi manung chanba ngaktani to sida khoni yengba yai se mamang dai haijakhibudo mitei akhoi gi di salai tare lei मखोइना सलाई मपल लेना सेमदोरै सिदि ngasi ngarang gi mayang la matungda khaktaneba aduna mayang haibdi karam kana lakhibano kiyamba matamde lakhibane sorry kiyamba matamda lakhi kiyamba matamdudi 14th century da neba yam ngalli yamna thieng tharo matameba yamna ngalli matamdadi salai haibdi karam kana lakkanda ibdo iputhau hujik jo haire ba konchin duktaba na maki sada nauda oina chandoktar mangang wang khumban jini salai haije haiba iputhau pakhang ba konchin duktaba matam sidi ngasi de na akoina ningsing ba thokring gi ko ningsing ba thokri ma gi wari ne matam du gi leikhra po ne ba aduna matam du leikhra po to ngasi khakta da mayang laining la matung da mi salai tarin aseng ba leijaram ba po to mayang khara jala matung da akoi je salai mapan onthoe kai gi no hai kanda makhoi gi gotra mapal lei गोत्र मपल दुगा चाना नगिदमक्ता अखोइ से मयांग मसानी हाइबा यानगिदमक्ता अर्जुन गी सादा नोदानी हाइबा यानगिदमक्ता महाभारत kan manipur thuega haijali ne lanthengna gi haijali ne ko lairi kaya de thoktor khoto puthoi ne aduna gotra mapal sing se kari kaino yengmina se santila gotra kasyap gotra madhugala motra gotra gautam atreya bharadwaj naimis angiras basista muni gana haido महाभारत यावदो खंगमनि को भरद्वाज मुनि गे हाइदो मोइसिंग असिगी चादा नौदानि गोत्र अमा हाइसे अदमाय तौना लैबा मपन नेबा पुलमना को हाइबा मपन सिगा चानाबा यानगदो अखोइ तरेसे मोइना मपन ओंथोपिबा कना कनानो मंगांग लुवांग खुमन अंगोम मोइरांग खांगान बा हाइबसिना खाबा हाइबा मंगान बा हाइबा अनि थोखरे को अदुगा सलाइ लेसांग थेम हाइबसिना सलाइ हाइबा मन लेसांग थेम अनि थोए थोला मपन सुहनखि अदुदो ngasi de akhoi khangakana akhoi di mapan sude akhoi gotra mapan ga akhoi ga mari leina de moi mapan habisdi mayang gi dai oina gi damta hana leiramba poto yansina bo khona gi damta mo khona haibani akhoi gi nongpok ning thausu mo khona mahadevani hairisi ko panthoi bi ima bu su moina kai ni haida durga ni haibire sumai tawdana akhoi manana ba pang puda pusalak pa haitare akhoi ji muthat pa yana gi damta dumai tawgi bani si ma khoi kaumina gumsi aduga mo khoi gi gotra mapal sing se gotra mapal sing sida taraktaba suraktaba sida chalaktaba mi oiba tagri mo khoi se amu gotra na mamu layem aduna ngasagi naimis gotra ga sigi marakta ga yautra ba do tade mo amu gotra ne mo haiga ne ko sumaina gotra se mo khoi tonga tonga ba lei ai kana no de ai patforo ge sida ko ade kongbrai lapam ga haise yumna ka se kulin mayum ga haiba siri mayum ga haiba sumba yumnak seng sija guru mayum ga haise ade sitam mayum ga haiba sanjuki mayum samurai lakpam ga haiba ko sumba punam se haiba gotra mapan sidagi oirakhi bane ko aduna bamon sing se kana no haibu ne khoi khangmina ba yai se adoi ta di makhoi sing se ju masagi salai tare sigi manung da chandre haiba yunak sing se ju makhoi bamon sing tonga le jaba ngakane sim dang khoi khangmina se
ꯁꯤꯗ ꯁꯨꯝ ꯂꯣꯏꯁꯤꯟꯕ ꯌꯥꯔꯦ ꯉꯁꯤꯗꯤ ꯌꯥꯝ ꯁꯥꯡꯗꯣꯔꯦꯅꯦ ꯑꯩ ꯋꯥꯈꯜꯗ ꯁꯥꯡꯃꯟꯗꯅꯁꯨ ꯀꯩꯅꯣ ꯇꯧꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯁꯤꯡꯁꯦ ꯀꯅꯥ ꯀꯅꯥ ꯍꯧꯔꯛꯀꯦ ꯍꯥꯏꯁꯦ ꯉꯁꯥꯏꯒꯤ ꯀꯪꯂꯩꯄꯥꯛꯇ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯦꯝꯆꯥ ꯍꯧꯔꯛꯄꯀꯣ ꯅꯤꯡꯊꯦꯝꯆꯥꯁꯦ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯏ ꯈꯣꯠꯂꯤꯁꯦ ꯉꯁꯥꯏꯒꯤ ꯆꯔꯥꯏꯔꯣꯡꯕꯒꯤ ꯙꯥꯔꯥꯅꯦ ꯍꯥꯏꯕꯁꯦ ꯁꯤꯗꯩ ꯍꯧꯔꯛꯑꯦ ꯑꯗꯨꯅ ꯃꯊꯪꯒꯤ ꯁꯔꯨꯛꯁꯤꯗꯤ ꯆꯔꯥꯏꯔꯣꯡꯕꯒꯤ ꯃꯇꯥꯡꯁꯤꯗꯒꯤ ꯃꯊꯪꯗꯤ ꯍꯧꯔꯁꯤ ꯌꯥꯝ ꯁꯥꯡꯃꯜꯂꯦ ꯑꯩꯁꯨ ꯈꯅꯥꯎꯁꯤꯗ ꯍꯥꯏꯗꯤ ꯌꯦꯛ ꯁꯂꯥꯏ ꯈꯪꯈ꯭ꯔꯦ ꯑꯄꯣꯛꯄ ꯈꯨꯔꯨꯝꯕ ꯈꯪꯈ꯭ꯔꯦ ꯃꯤꯇꯩ ꯆꯤꯡꯃꯤ ꯇꯝꯃꯤ ꯈꯪꯉꯦ ꯆꯤꯡꯃꯤ ꯇꯝꯃꯤꯁꯦ ꯃꯤꯇꯩ ꯆꯤꯡꯃꯤ ꯍꯥꯏꯕ ꯃꯤꯇꯩ ꯇꯝꯃꯤ ꯍꯥꯏꯕ ꯑꯃ ꯃꯤꯇꯩ ꯉꯥꯛꯇꯅꯤ ꯃꯣꯏꯁꯦ ꯁꯤꯃ ꯈꯪꯉꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯌꯦꯛ ꯁꯂꯥꯏꯁꯤꯡꯁꯤ ꯃꯅꯨꯡꯗ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯁꯤ ꯂꯥꯛꯑꯦ ꯍꯥꯏꯕ ꯑꯃ ꯈꯪꯉꯦ ꯀꯃꯥꯏꯅ ꯃꯃꯤꯡ ꯃꯊꯥ ꯊꯣꯜꯂꯦ ꯍꯥꯏꯕ ꯑꯃ ꯈꯪꯉꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯏꯔꯛꯁꯤꯡꯁꯤꯗ ꯁꯥꯒꯩ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ ꯍꯥꯏꯕ ꯁꯥꯒꯩꯁꯤꯡ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯌꯦꯛ ꯇꯔꯦꯠꯀꯤ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯃꯅꯨꯡ ꯆꯟꯖꯗꯕ ꯇꯥꯔꯒꯁꯨ ꯃꯈꯣꯏꯁꯤꯡꯁꯦ ꯃꯅꯤꯄꯨꯔꯗꯗꯤ ꯑꯩꯈꯣꯏ ꯅꯤꯡꯊꯧ ꯃꯇꯝꯗꯨꯒꯤ ꯄꯥꯜꯂꯝꯕ ꯅꯤꯡꯊꯧꯁꯤꯡꯅ ꯃꯈꯣꯏꯗ ꯃꯃꯤꯡ ꯄꯤꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯏꯆꯟ ꯀꯌా ꯑꯃ ꯄꯤꯕꯤꯔꯒ ꯃꯈꯣꯏꯒꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯏꯅ ꯂꯤꯡꯅ ꯄꯥꯟꯈꯤꯕ ꯃꯤꯇꯩ ꯄꯥꯉꯜ ꯂꯩꯔꯦ ꯕꯥꯃꯣꯟ ꯂꯥꯛꯑꯦ ꯕꯥꯃꯣꯟ ꯀꯅꯥꯏ ꯃꯇꯝꯗ ꯂꯥꯛꯏ ꯄꯥꯝꯍꯩꯕ ꯅꯤꯡꯊꯧ ꯃꯇꯝꯗ ꯂꯥꯛꯏ ꯄꯥꯝꯍꯩꯕ ꯃꯇꯝꯒꯤ ꯅꯤꯡꯊꯧ ꯃꯇꯝꯗ ꯄꯥꯟꯈꯤꯕ ꯕꯥꯃꯣꯟꯁꯤꯡ ꯑꯁꯤ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯔꯒꯗꯤ ꯃꯇꯝꯗꯨꯗ ꯂꯩꯔꯝꯕ ꯃꯃꯥꯡꯗ ꯕꯥꯃꯣꯟ ꯂꯩꯔꯝꯕ ꯅꯠꯇꯦ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯀꯤꯌꯥꯝꯕ ꯅꯤꯡꯊꯧꯒꯤ ꯃꯇꯝꯗ ꯂꯥꯛꯑꯝꯕ ꯃꯌꯥꯡꯁꯤꯡ ꯑꯗꯨꯅ ꯄꯥꯝꯍꯩꯕ ꯅꯤꯡꯊꯧ ꯂꯥꯛꯑ ꯃꯇꯨꯡꯗ ꯄꯥꯝꯍꯩꯕꯒꯤ ꯃꯇꯝꯗ ꯕꯥꯃꯣꯟ ꯑꯣꯟꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯅ ꯃꯇꯝꯗꯨꯒꯤ ꯀꯤꯌꯥꯝꯕ ꯃꯇꯝꯗꯒꯤ 14 ꯁꯦꯟꯆꯨꯔꯤꯗꯒꯤ ꯍꯧꯔꯒ ꯃꯇꯝꯗꯨꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯃꯌꯥꯡ ꯄꯥꯟꯈ꯭ꯔꯕꯅꯤ ꯑꯃꯗꯤ ꯄꯥꯡꯍꯟꯁꯤꯡꯁꯨ ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯛꯏ ꯍꯥꯏꯕ ꯈꯥꯒꯦꯝꯕꯩ ꯃꯇꯝꯗ ꯂꯥꯛꯏ ꯍꯥꯏꯕꯁꯤꯅꯤ ꯑꯩꯈꯣꯏ ꯉꯁꯤ ꯈꯪꯃꯤꯟꯅꯈ꯭ꯔꯤꯁꯦꯀꯣ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯀꯩꯀꯩ ꯇꯧꯕ ꯌꯥꯕꯒꯦ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯨꯗꯤ ꯑꯃꯨꯛ ꯅꯩꯅꯃꯤꯟꯅꯁꯤꯀꯣ ꯉꯁꯤꯗꯤ ꯁꯤꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯌꯥ ꯄꯥꯊꯣꯛꯄꯒꯤ ꯁꯔꯨꯛꯁꯦ